ꯑꯩ ꯅꯣꯡꯅꯤꯡꯉꯛꯇꯧꯔꯦ ꯀꯅꯥꯝ ꯂꯥꯛꯄꯤꯗꯦ ꯈꯔ ꯁꯥꯎꯈ꯭ꯔꯕ ꯈꯪꯗꯦꯕꯣ ꯂꯥꯛꯄꯤꯗ꯭ꯔꯦ ꯍꯥꯏꯅ ꯁꯝꯅꯥꯒꯁꯦ ꯈꯨꯊꯤ ꯑꯃ ꯇꯧꯔꯛꯏꯁꯦ ꯄꯨꯡꯈꯥꯏ ꯑꯝꯇꯅꯤ ꯊꯥꯗꯣꯏꯁꯦ ꯀꯨꯏꯅꯒ ꯊꯥꯔꯣꯏ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯑꯩ ꯉꯝꯗ꯭ꯔꯦꯕ ꯀꯔꯝꯕ ꯑꯩ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯁꯤꯗꯤ ꯂꯣꯏꯔꯦꯍꯦ ꯑꯣꯏ ꯀꯩꯅꯣ ꯃꯑꯣꯡ ꯇꯧꯏꯍꯦ ꯃꯌꯥꯝ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯇꯥꯁꯨꯏ ꯄꯥꯃꯩ ꯍꯥꯏꯁꯦ ꯍꯦꯜꯂꯣ ꯌꯨꯇꯨꯕ ꯒꯔꯜ ꯍꯥꯏ ꯍꯦꯜꯂꯣ ꯔꯃꯦश ꯁꯤꯡꯍ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯔꯨꯍꯤꯠ ꯑꯗꯥꯏꯕꯝ ꯍꯥꯏ ꯍꯦꯜꯂꯣ ꯑꯩ ꯉꯁꯤ ꯑꯜꯕꯤ ꯄꯨꯡ 2:30ꯗ ꯗꯦꯜꯂꯤ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯣ ꯊꯕꯛ ꯆꯤꯟꯃꯟꯕꯒꯤ ꯃꯇꯝ ꯆꯥꯅ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯆꯥꯛ ꯇꯣꯛꯄꯒ ꯀꯣꯟꯒ ꯐꯦꯡꯗ꯭ꯔꯤꯕ ꯈꯨꯠꯀꯁꯦ ꯄꯞ ꯍꯥꯝꯃꯒ ꯂꯨꯈꯥꯛ ꯁꯦꯡꯉꯝꯃꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯀꯦ ꯍꯥꯏꯅ ꯂꯥꯛꯏꯅꯦ ꯄꯨꯡꯈꯥꯏ ꯑꯝꯇꯅꯤꯀꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯨꯏꯅ ꯇꯧꯔꯣꯏ ꯌꯨꯇꯨꯕ ꯒꯔꯜꯅ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏ ꯑꯦꯜꯕꯤ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯤꯅꯤꯀꯣ ꯊꯥꯕꯇ ꯉꯥꯏꯔꯤ ꯑꯗꯒꯤꯗꯤ ꯃꯣꯑ ꯌꯥꯡꯅ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯍꯥꯏ ꯋꯤ ꯑꯥꯔ ꯐ꯭ꯔꯣꯝ ꯁꯤꯜꯆꯔ ꯕ꯭ꯔꯣ ꯑꯗꯒꯤ ꯌꯨꯇꯨꯕ ꯒꯔꯜꯅ ꯑꯣ ꯈꯦꯂꯦꯟ ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯆꯦꯅꯨ ꯍꯥꯏ ꯈꯦꯂꯦꯟ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯩ ꯉꯁꯤ ꯈꯦꯂꯦꯟ ꯃꯇꯝ ꯆꯥꯅ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦꯀꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯒꯤꯅꯦꯕ ꯆꯥꯛ ꯆꯥꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯇꯧꯔꯒ ꯂꯥꯛꯏꯅꯤ ꯔꯁꯃꯤꯇꯥꯅ ꯀꯩꯕ ꯅꯨꯡꯊꯤꯜ ꯄꯣꯊꯥꯗ꯭ꯔꯕꯣ ꯄꯣꯊꯥꯕꯒ ꯁꯪꯗꯦ ꯔꯁꯃꯤꯇꯥ ꯆꯥꯛ ꯇꯣꯛꯇ ꯉꯥꯏꯔꯤ ꯑꯩ ꯀꯣꯟ ꯐꯥꯎ ꯐꯦꯡꯗ꯭ꯔꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯉꯥꯏꯔꯝꯒꯅꯤꯅ ꯄꯨꯂꯞ ꯇꯧꯔꯒ ꯂꯥꯛꯏꯅꯤ ꯑꯉꯣꯝ ꯅꯤꯞꯅ ꯌꯥꯝ ꯐꯖꯊꯣꯛꯑꯦ ꯀꯥꯏꯗꯩ ꯐꯖꯊꯣꯛꯄꯅꯣ ꯊꯕꯛ ꯁꯨꯔꯝꯕꯒꯤꯅꯦ ꯂꯣꯏꯔꯦ ꯃꯥꯏ ꯃꯤꯠꯀꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯕꯅꯤ ꯑꯦꯝꯗꯤ ꯑꯔꯤꯐ ꯍꯥꯃꯦꯠꯅ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯃꯦꯠ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯈꯦꯂꯦꯅ ꯆꯦ ꯑꯩ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯍꯥꯏ ꯀꯥꯡꯁꯣꯏꯗꯤ ꯍꯥꯎꯕꯅꯤꯀꯣ ꯀꯥꯡꯁꯣꯏ ꯍꯥꯎꯋꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯀꯥꯡꯁꯣꯏꯒꯨꯝꯕ ꯏꯔꯣꯝꯕꯒꯨꯝꯕꯁꯤꯗꯤ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯖꯩꯀꯣ ꯑꯗꯩꯗꯤ ꯑꯉꯣꯝ ꯅꯤꯞꯅ ꯅꯍꯥ ꯑꯣꯏꯊꯣꯛꯑꯦ ꯍꯥꯏ ꯊꯕꯛ ꯁꯨꯃꯟꯗꯅ ꯅꯍꯥ ꯑꯣꯏꯊꯣꯔꯛꯑꯕ ꯈꯪꯗꯦ ꯑꯩꯁꯦꯀꯣ ꯈꯦꯂꯦꯟꯅ ꯆꯦꯗꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯈꯦꯂꯦꯟ ꯑꯩꯁꯦ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯄꯨꯁꯄꯥ ꯂꯥꯛꯇ꯭ꯔꯦ ꯄꯣꯠꯁꯝꯕꯝ ꯂꯥꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯈꯨꯃꯟ ꯂꯥꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯁꯦꯕꯤꯁꯅꯥ ꯂꯥꯛꯇ꯭ꯔꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯦꯀꯣ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯕꯗꯨꯗ ꯃꯌꯥꯝ ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯌꯨꯇꯨꯕ ꯒꯔꯜꯅ ꯉꯁꯤꯗꯤ ꯆꯦ ꯑꯅꯨꯁꯦ ꯈꯔ ꯋꯥꯕ ꯃꯥꯜꯂꯦ ꯈꯔꯇ ꯅꯠꯇꯦ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯣꯏꯁꯟꯕꯒꯤ ꯔꯨꯝ ꯑꯃꯒ ꯂꯣꯏꯁꯟꯒꯦꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕꯀꯣ ꯑꯗꯨꯒꯤ ꯃꯤꯁꯇ꯭ꯔꯤ 3 ꯂꯥꯛꯅ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯁꯨꯔꯤ ꯑꯗꯩꯗꯤ ꯃꯣꯏꯅ ꯉꯥꯏꯍꯥꯛꯇ ꯄꯣꯠꯇꯣ ꯍꯣꯏꯗꯤ ꯑꯋꯥꯠ ꯑꯄꯥ ꯉꯥꯏꯍꯥꯛꯇ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯒꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯑꯗꯩꯗꯤ ꯁꯤꯗꯣꯔꯛꯄ ꯅꯥꯀꯟ ꯑꯃꯗꯁꯨ ꯁꯤꯗꯣꯛꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯎ ꯊꯝꯕ ꯅꯥꯀꯟ ꯑꯃꯁꯨ ꯁꯤꯗꯣꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯒꯤꯁꯨ ꯅꯥꯀꯟ ꯁꯤꯗꯣꯔꯛꯄꯒꯤꯁꯨ ꯆꯥꯏꯕ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯟꯕ ꯅꯣꯡ ꯂꯥꯛꯄꯅꯤꯅꯅꯦ ꯎ ꯋꯥ ꯃꯌꯥꯝꯗꯣ ꯅꯣꯡꯅ ꯆꯣꯠꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯒꯤꯁꯨ ꯂꯣꯏꯁꯤꯟꯕ ꯌꯥꯝ ꯋꯥꯏ ꯏꯇꯣꯝꯇ ꯄꯥꯟꯕꯅꯤꯅꯀꯣ ꯈꯪꯗꯕ ꯃꯤꯅꯗꯤ ꯈꯪꯉꯣꯏ ꯑꯈꯪꯕ ꯃꯤꯅꯗꯤ ꯈꯪꯒꯅꯦꯕꯀꯣ ꯌꯥꯝ ꯋꯥꯏꯑꯦ ꯋꯥꯏ ꯍꯥꯏꯕꯁꯦ ꯐꯠꯇꯤ ꯐꯠꯇꯦꯀꯣ ꯋꯥꯏ ꯍꯥꯏꯕꯁꯦ ꯐꯠꯇꯦ ꯑꯁꯦꯡꯃꯛꯀꯤ ꯃꯌꯥꯝ ꯀꯣꯃꯦꯟꯁ ꯑꯝꯇ ꯏꯔꯛꯇ꯭ꯔꯦ ꯏꯔꯣ ꯅꯦꯅꯦ ꯑꯩ ꯆꯦꯗꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯑꯩꯗꯤ ꯏꯔꯣꯜꯂꯦꯀꯣ ꯈꯦꯂꯦꯟ ꯑꯗꯒꯤꯗꯤ ꯑꯉꯣꯝ ꯇꯨꯕꯔꯅ ꯅꯦꯅꯦ ꯃꯥꯃꯣ ꯌꯥꯎꯍꯜꯂꯣ ꯂꯥꯏꯐꯁꯦ ꯃꯥꯃꯣ ꯃꯤꯁꯇ꯭ꯔꯤꯅ ꯀꯧꯈ꯭ꯔꯤꯀꯣ ꯂꯥꯛꯀꯅꯤ ꯑꯗꯒꯤꯗꯤ ꯌꯨꯇꯨꯕꯔꯅ ꯉꯁꯤꯗꯤ ꯆꯦꯁꯦ ꯁꯤ ꯍꯥꯏꯈ꯭ꯔꯦꯀꯣ
ꯑꯗꯒꯤꯗꯤ ꯃꯥꯂꯦꯝꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥꯏ ꯃꯥꯂꯦꯝꯅ ꯃꯥꯂꯦꯝ ꯑꯩ ꯑꯦꯜꯕꯤ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯤꯅꯤ ꯑꯗꯒꯤꯗꯤ ꯈꯦꯂꯦꯅꯦꯠꯁꯦ ꯑꯗꯨꯒꯤ ꯋꯥꯈꯜ ꯂꯩꯅꯔꯝꯃꯣꯏꯗ ꯁꯪꯉꯀꯥꯟꯗ ꯂꯥꯏꯚ ꯇꯧꯕꯕꯨ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯦ ꯃꯣꯏꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯃꯗꯤ ꯀꯩꯁꯨ ꯐꯠꯇꯕꯗꯣ ꯈꯜꯂꯝꯃꯣꯏꯀꯣ ꯃꯥꯒꯤ ꯑꯆꯤꯟꯕꯕꯨꯗꯤ ꯂꯩꯅꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯑꯗꯣ ꯑꯩꯁꯨ ꯃꯇꯝ ꯆꯥꯅ ꯅꯪꯅꯕꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦꯕ ꯉꯁꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤꯅꯦ ꯅꯣꯡ ꯌꯥꯝ ꯂꯥꯛꯏꯕꯀꯣ ꯑꯗꯨꯗꯨꯒꯤ ꯎ ꯋꯥ ꯃꯌꯥꯝꯗꯣ ꯎꯁꯤꯡꯗꯣ ꯆꯣꯠꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯂꯣꯏꯁꯤꯟꯕꯒ ꯈꯣꯝꯖꯤꯟꯕꯒ ꯑꯗꯩ ꯗꯥꯁꯨꯅꯦ ꯃꯥꯒꯤ ꯍꯌꯦꯡ ꯃꯥꯒꯤ ꯀꯩꯅꯣ ꯄꯣꯠ ꯄꯤꯒꯗꯕ ꯑꯗꯨꯗꯨꯅ ꯉꯁꯤꯁꯦ ꯂꯣꯏꯗꯕ ꯌꯥꯗꯕ ꯍꯌꯦꯡ ꯄꯤꯗ ꯌꯥꯗꯕ ꯑꯌꯨꯛꯇꯀꯣ ꯑꯗꯨꯗꯨꯅ ꯃꯥꯅꯁꯨ ꯊꯕꯛꯇꯣ ꯌꯥꯎꯕꯤꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯦꯕꯀꯣ ꯑꯗꯨꯅ ꯈꯦꯂꯦꯟ ꯌꯥꯝꯅ ꯋꯥꯏꯑꯦ ꯏꯇꯣꯝꯇ ꯄꯥꯟꯕꯁꯦ ꯇꯁꯦꯡꯅ ꯌꯥꯝ ꯋꯥꯏꯀꯣ ꯂꯨꯅ ꯅꯥꯟꯅ ꯂꯩꯕꯁꯨ ꯉꯝꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯝꯕ ꯖꯣꯏꯟ ꯐꯦꯃꯤꯂꯤꯒꯤ ꯂꯩꯔꯝꯕꯒꯤ ꯌꯨꯝꯅꯤꯅ ꯌꯨꯝ ꯌꯥꯝ ꯆꯥꯎꯈꯤꯕꯀꯣ ꯑꯗꯨꯒꯤ ꯌꯨꯝꯗꯣ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯗꯅ ꯊꯨꯒꯥꯏꯔꯒ ꯑꯗꯩꯗꯤ ꯁꯪꯒꯣꯏꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯂꯩꯕꯅꯦꯕ ꯁꯪꯒꯣꯏꯗꯨ ꯑꯃꯨꯛ ꯑꯗꯨꯝ ꯂꯩꯔꯥꯏꯁꯦ ꯅꯤꯡꯈꯥꯏꯔꯛꯇꯅ ꯁꯪꯒꯣꯏꯗ ꯑꯃꯨꯛ ꯂꯩꯕ ꯌꯥꯔꯛꯇꯅ ꯑꯩꯈꯣꯏꯁꯦ ꯂꯧꯕꯨꯛ ꯂꯣꯝꯗ ꯆꯦꯟꯈꯠꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯁꯤꯗꯣꯔꯛꯄ ꯌꯨꯝꯒꯤ ꯁꯪꯒꯣꯏꯒꯤ ꯁꯤꯗꯣꯔꯛꯄ ꯎ ꯋꯥ ꯃꯌꯥꯝꯗꯣ ꯑꯁꯤ ꯌꯨꯝꯁꯦ ꯁꯥꯕꯗꯕꯨꯗꯤ ꯆꯪꯉꯦ ꯑꯗꯩꯗꯤ ꯑꯂꯦꯝ ꯑꯄꯥ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯑꯩꯈꯣꯏ ꯁꯥꯏꯠ ꯑꯝꯗ ꯑꯩꯈꯣই ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯁꯥꯏꯠꯇꯨꯁꯨ ꯃꯊꯛꯇꯣ ꯖꯤꯡꯈꯗꯣ ꯀꯩꯅꯣ ꯇꯧꯔꯕ ꯖꯨꯔꯕ ꯑꯗꯨꯗꯨꯅ ꯁꯤꯗꯣꯛꯇ ꯌꯥꯗꯅ ꯁꯤꯗꯣꯛꯑꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯔꯨꯝ ꯑꯃ ꯂꯣꯏꯁꯟꯕꯒꯤ ꯇꯧꯕꯁꯤꯒꯁꯨ ꯎ ꯈꯔ ꯃꯊꯧ ꯇꯥꯕꯀꯣ ꯑꯗꯨ ꯁꯤꯗꯣꯛꯇꯗꯤ ꯌꯥꯗ꯭ꯔꯕ ꯑꯗꯨꯅ ꯁꯤꯗꯣꯛ ꯁꯤꯖꯤꯟ ꯇꯧꯔꯕꯅꯤꯅ ꯑꯁ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯈꯨꯠꯆꯥꯏ ꯑꯃ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏꯔꯤꯔꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯑꯩ ꯀꯔꯤꯝ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯔꯥ ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅ ꯀꯔꯤꯅꯣ ꯑꯩ ꯀꯩꯁꯨꯝ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯏꯁꯣꯔꯗ ꯂꯣꯏ ꯁꯤꯟꯅꯊꯣꯛꯑꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯁꯣꯔꯅ ꯑꯗꯨꯝ ꯊꯥꯗꯕꯤꯔꯛꯑꯣ ꯍꯥꯏꯅ ꯑꯩꯗꯤ ꯈꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯅꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯦꯂꯦꯟꯅ ꯐꯣꯔ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯈꯦꯂꯦꯟ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯖꯦꯒ꯭ꯔꯤꯛ ꯃꯥꯛꯅꯟ ꯋꯥꯎ ꯍꯥꯏ ꯈꯨꯗꯥ ꯀꯅꯨꯔ ꯂꯥꯛꯑꯦ 5 ꯂꯥꯏꯛ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯁꯦꯝ ꯇꯨ ꯌꯨ ꯑꯗꯒꯤ ꯅꯣꯡꯃꯩ ꯆꯔꯥꯅ 5 ꯂꯥꯏꯛ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯅꯣꯡꯃꯩ ꯆꯔꯥꯅ ꯀꯩ ꯊꯣꯡꯕ ꯆꯥꯒꯦ ꯆꯦ ꯉꯁꯤꯗꯤ ꯏꯔꯣꯝꯕ ꯆꯥꯔꯦ ꯑꯗꯒꯤꯗꯤ MD ꯑꯍꯃꯦꯠꯅ ꯆꯦ ꯌꯨꯝ ꯁꯥꯔꯤꯔꯣ ꯌꯨꯝꯗꯤ ꯁꯥꯕ ꯀꯨꯏꯔꯕ ꯂꯣꯏꯁꯟꯕ ꯉꯝꯗꯅ ꯂꯩꯕꯀꯣ ꯑꯗꯣ ꯔꯨꯝ ꯑꯃ ꯂꯣꯏꯁꯟꯅꯕꯒꯤ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯂꯦꯟ ꯊꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯌꯥꯡꯅ ꯂꯣꯏꯁꯤꯜꯍꯧꯔꯁꯤ ꯍꯥꯏꯅ ꯅꯣꯡꯖꯨ ꯄꯟꯊꯥ ꯂꯥꯛꯑꯗꯤ ꯀꯩꯅꯣ ꯇꯧꯅꯤꯅꯀꯣ ꯑꯗꯨꯒꯤ ꯈꯤꯇꯪ ꯁꯣꯝꯗ ꯊꯣꯛꯅꯕꯒꯤ ꯔꯨꯝ ꯑꯃꯇꯪ ꯑꯣꯏꯁꯨ ꯄꯨꯊꯣꯛꯅꯕꯒꯤ ꯇꯧꯔꯤꯕ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯊꯕꯛ ꯆꯤꯜꯂꯦ ꯑꯩꯁꯦ ꯑꯗꯒꯤ ꯂꯤꯅꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯌꯨꯇꯨꯕ ꯒꯔꯜꯅ ꯈꯦꯂꯦꯅ ꯆꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯄ꯭ꯔꯦꯝꯂꯇꯥ ꯀꯁꯥꯅ ꯍꯥꯏ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯄ꯭ꯔꯦꯝꯂꯇꯥ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯩ ꯂꯩꯁꯦꯝꯕꯤꯅ ꯍꯦꯜꯂꯣ ꯆꯦꯅꯨ ꯍꯥꯏ ꯂꯩꯁꯦꯝꯕꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯈꯦꯂꯦꯅ ꯆꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯗꯣ ꯇꯣꯔꯕꯥꯟ ꯅꯛꯄ ꯌꯥꯝ ꯅꯛꯑꯦ ꯇꯣꯔꯕꯥꯟ ꯅꯛꯑꯝꯗꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯌꯨꯝ ꯄꯥꯜꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯗꯥ ꯍꯣꯏꯅ ꯂꯤꯕꯗꯗꯤ ꯃꯣꯏꯁꯦ ꯂꯧꯕꯨꯛꯇ ꯂꯩꯔꯝꯕꯅꯦ ꯍꯥꯏꯌꯦꯕꯀꯣ ꯕꯣꯔꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯦꯟꯗꯤꯗꯣ ꯑꯗꯨꯗꯒꯤ ꯁꯣꯝ ꯋꯥꯡꯗꯀꯣ ꯕꯣꯔꯥꯛ ꯂꯣꯝꯗꯅꯦ ꯈꯨꯟ ꯑꯃ ꯇꯥꯕꯀꯣ ꯑꯗꯨꯒꯤ ꯈꯨꯟꯗꯣ ꯈꯨꯟꯁꯨ ꯇꯥꯔꯤꯅꯤ ꯈꯨꯟꯗꯣ ꯇꯥꯔꯒ ꯑꯗꯒꯤ ꯂꯝꯕꯤꯁꯦ ꯄꯥꯛꯅ ꯋꯥꯡꯅ ꯆꯥꯎꯅ ꯂꯩꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯗꯥ ꯍꯣꯏꯒꯤꯁꯦ ꯂꯧꯕꯨꯛꯇ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏ ꯗꯥ ꯍꯣꯏ ꯌꯨꯝꯁꯦꯀꯣ ꯑꯗꯣ ꯂꯩꯔꯥꯏꯁꯦ ꯅꯤꯡꯈꯥꯏ ꯂꯥꯛꯑꯒ ꯉꯁꯥꯏꯒꯤ ꯈꯨꯟꯗꯨꯃ ꯇꯨꯝꯃꯦꯕꯀꯣ ꯈꯨꯟꯗꯨꯃ ꯇꯨꯝꯃꯒ ꯑꯦꯟꯗꯤꯁꯦ ꯁꯣꯛꯑꯦ ꯑꯦꯟꯗꯤꯁꯤꯃꯨꯛ ꯀꯥꯏꯔꯒ ꯂꯧꯕꯨꯛꯇ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯁꯣꯛꯂꯛꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯁꯣꯛꯄ ꯂꯣꯏꯔꯒ ꯁꯪꯒꯣꯏ ꯁꯣꯛꯑꯦ ꯁꯪꯒꯣꯏ ꯁꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯌꯦꯕꯀꯣ ꯌꯥꯝꯅ ꯂꯩꯌꯦꯕ ꯂꯝꯁꯦ ꯑꯗꯨꯅ ꯈꯦꯂꯦꯟ ꯑꯩꯈꯣꯏꯁꯦ ꯂꯧꯕꯨꯛ ꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯈꯠꯂꯛꯄꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯕꯁꯦ ꯂꯦꯞꯇ꯭ꯔꯤꯕꯀꯣ
ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦ ꯄ꯭ꯔꯣꯇꯦꯛꯁꯟꯗꯤ ꯇꯧꯔꯅꯤ ꯍꯥꯏꯅ ꯍꯟꯗꯛꯁꯦ ꯇꯁꯦꯡꯅꯗꯤ ꯈꯪꯉꯦꯀꯣ ꯀꯨꯏꯔꯕ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯒꯅꯤ ꯁꯨꯡꯇꯧ ꯇꯧꯗꯅ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯇꯧꯔꯅꯤ ꯍꯥꯏꯁꯦ ꯀꯟꯐꯥꯔꯝ ꯇꯥꯔꯦꯅꯗꯤ ꯇꯥꯔꯦ ꯑꯗꯣ ꯁꯤꯅ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯑꯩꯒꯤꯗꯤ ꯍꯤꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯝ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯑꯃ ꯁꯥꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅꯗꯤ ꯁꯥꯔꯚꯤꯁ ꯇꯧꯗꯕꯅꯤꯅꯀꯣ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁꯇ ꯇꯧꯗꯕꯅꯤꯅ ꯑꯩꯈꯣꯏꯗ ꯋꯥꯅ ꯊꯣꯛꯏꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯌꯦꯡꯕꯤꯔꯛꯅꯕ ꯑꯩꯈꯣꯏꯗ ꯍꯥꯏꯕꯗꯤ ꯍꯦꯜꯞ ꯈꯛꯇꯪ ꯑꯩꯈꯣꯏꯗ ꯐꯪꯒꯗꯕ ꯃꯤꯁꯨ ꯂꯩꯇꯦꯕ ꯀꯩꯅꯣ ꯍꯥꯏꯗ ꯑꯩꯈꯣꯏꯕꯥꯏꯅꯤꯅ ꯇꯥꯟꯖꯔꯤꯁꯤꯅ ꯑꯩꯈꯣꯏꯕꯥꯏꯅꯤ ꯁꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯅꯥꯝꯒꯤꯁꯨ ꯀꯔꯤꯝ ꯃꯇꯦꯡ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯂꯝ ꯑꯃ ꯂꯧꯔꯒ ꯌꯨꯝ ꯑꯃ ꯁꯥꯕ ꯀꯥꯏꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯋꯥꯅ ꯊꯣꯛꯀꯗꯕ ꯑꯗꯨꯗꯨꯅ ꯂꯩꯔꯥꯏꯁꯤꯅ ꯅꯤꯡꯈꯥꯏꯗ꯭ꯔꯒꯗꯤ ꯑꯕꯨꯡꯉꯣꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯗꯨꯝ ꯀꯨꯅꯣꯀꯣꯝ ꯂꯦꯟꯕ ꯃꯐꯝꯁꯤꯒ ꯑꯗꯨꯝ ꯂꯦꯟꯕ ꯌꯥꯔꯒꯗꯤ ꯂꯦꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯄ꯭ꯔꯣꯇꯦꯛꯁꯟ ꯂꯥꯛꯑꯅꯤꯗꯤ ꯇꯥꯔꯕꯅꯤꯅ ꯀꯨꯏꯔꯦꯀꯣ ꯄ꯭ꯔꯣꯇꯦꯛꯁꯟꯁꯦ ꯇꯧꯅꯦꯅ ꯍꯟꯗꯛꯇꯤ ꯀꯟꯐꯥꯔꯝꯗꯤ ꯇꯥꯔꯦ ꯑꯗꯨꯗꯨꯅ ꯇꯧꯈ꯭ꯔꯒꯗꯤ ꯇꯁꯦꯡꯅ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯗꯣ ꯑꯣꯏꯔꯅꯤꯕ ꯆꯍꯤ 10 ꯑꯃ 10 ꯑꯃ ꯑꯗꯨꯝ ꯂꯩꯕꯗꯣ ꯉꯝꯃꯅꯦꯕ ꯁꯤꯗꯀꯣ ꯑꯗꯨꯒ ꯑꯕꯨꯡꯉꯣꯅ ꯍꯌꯦꯡ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯖꯔꯅꯤ ꯂꯧꯅꯤꯡꯕ ꯃꯐꯝꯗ ꯂꯝ ꯂꯧꯖꯔꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯕꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯇꯝꯕꯒꯤ ꯃꯣꯏꯅꯤꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯂꯝꯕꯨ ꯂꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯅꯦ ꯆꯥꯅ ꯊꯛꯅꯕꯒꯤ ꯃꯌꯥꯝ ꯑꯃ ꯁꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯋꯥꯏ ꯍꯥꯏꯕꯀꯣ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁꯇꯣ ꯇꯧꯗꯕꯅꯤꯅ ꯄꯣꯠꯁꯝꯕꯝ ꯂꯥꯛꯑꯦ ꯆꯦꯅꯨ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯄꯣꯠꯁꯝꯕꯝ ꯉꯁꯥꯏꯗꯒꯤ ꯅꯣꯏ ꯂꯥꯛꯇꯦ ꯍꯥꯏꯔꯝꯃꯤꯅꯦ ꯑꯩꯅ ꯉꯁꯤꯗꯤ ꯏꯔꯣꯜꯂꯦ ꯄꯣꯠꯁꯝꯕꯝ ꯅꯪꯗꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯁꯥꯍꯤꯕꯖꯤꯠꯅ ꯍꯥꯏ ꯆꯦ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯈꯦꯂꯦꯆꯦ ꯑꯗꯨꯒꯤ ꯀꯩ ꯍꯥꯏꯕ ꯀꯣꯝꯄꯦꯁꯟ ꯒꯣꯞꯅ ꯄꯤꯔꯣꯏꯗ꯭ꯔꯣ ꯍꯥꯏꯌꯦ ꯈꯪꯗ꯭ꯔꯤ ꯑꯗꯨ ꯈꯦꯂꯦꯟ ꯐꯖꯅ ꯈꯪꯗꯦ ꯄꯤꯕ ꯍꯥꯏꯁꯦ ꯀꯩꯅꯣꯗꯤ ꯇꯧꯔꯦꯕ ꯀꯩꯅꯣꯒꯤꯗꯣ ꯅꯠꯇ꯭ꯔꯣ ꯂꯩꯔꯥꯏꯒꯤꯗꯣ ꯂꯥꯛꯑꯦ ꯇꯧꯔꯅꯤꯗꯤ ꯍꯥꯏꯔꯦ ꯇꯥꯡꯕꯝꯗꯤ ꯃꯣꯏ ꯂꯥꯛꯑ ꯃꯥꯜꯂꯦꯕꯀꯣ ꯅꯍꯥꯟꯉꯩꯗꯤ ꯇꯧꯅꯤ ꯁꯨꯡꯇꯧ ꯇꯧꯗꯕ ꯁꯥꯎꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯁꯨ ꯂꯩꯁꯤꯂꯦꯝꯕꯤꯅ ꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯦꯒꯤ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯗ꯭ꯔꯤꯀꯣ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯀꯩꯗꯧꯅꯤ ꯑꯩ ꯑꯋꯥꯕ ꯋꯥꯔꯤ ꯃꯌꯥꯝꯗꯁꯨ ꯂꯣꯏ ꯂꯤꯊꯣꯛꯑꯒꯁꯨ ꯀꯔꯤ ꯀꯥꯟꯅꯅꯤ ꯅꯠꯇ꯭ꯔꯅꯤ ꯑꯗꯨꯗꯨꯅ ꯑꯩ ꯂꯤꯊꯣꯛꯆꯗꯦꯕꯀꯣ ꯑꯩꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯐꯨꯝꯃꯒ ꯂꯩꯔꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯑꯗꯣ ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯌꯣꯟꯕ ꯄꯥꯝꯗꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯃꯤꯉꯣꯟꯗ ꯁꯤꯌꯔ ꯇꯧꯕ ꯄꯥꯝꯗꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯏꯃꯨꯡꯗ ꯁꯨꯝ ꯂꯣꯏꯁꯟꯕꯅ ꯄꯥꯝꯃꯦꯕꯀꯣ ꯑꯩ ꯃꯤꯉꯣꯟꯗ ꯁꯤꯌꯔ ꯇꯧꯅꯤꯡꯗꯦ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯔꯁꯅꯨ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯦꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯌꯥꯝ ꯂꯩ ꯋꯥꯔꯤꯀꯣ ꯑꯗꯒꯤꯗꯤ ꯃꯆꯥꯊꯣꯏꯕꯤ ꯃꯉꯥꯡꯅ ꯍꯥꯏ ꯍꯦꯜꯂꯣ ꯄꯣꯠꯁꯝꯕꯝꯅ ꯄꯨꯁꯄꯥ ꯂꯥꯛꯇ꯭ꯔꯣꯁꯦ ꯍꯥꯏꯌꯦ ꯄꯨꯁꯄꯥ ꯂꯥꯛꯇꯦꯅꯦ ꯑꯗꯒꯤ ꯃꯆꯥꯊꯣꯏꯕꯤꯅ ꯍꯥꯏ ꯁꯤꯁ ꯄꯣꯠꯁꯝꯕꯝ ꯍꯥꯏꯅ ꯀꯧꯈꯔꯦ ꯑꯗꯒꯤꯗꯤ ꯀꯃꯂꯥꯅ ꯑꯅꯨ ꯅꯪꯒꯤ ꯂꯥꯏꯐ 3 times ꯁꯨꯔꯦ ꯌꯥꯎꯔꯤꯁꯦ ꯑꯗꯨꯕꯨ ꯀꯣꯃꯦꯟꯇꯤ ꯅꯣꯡꯃꯇ ꯄꯤꯔꯛꯇꯦ ꯍꯥꯏ ꯑꯣ ꯑꯩꯅꯔꯣ ꯀꯃꯂꯥ ꯑꯩꯅꯔꯣ ꯄꯥꯔꯛꯇꯦ ꯍꯥꯏꯔꯣ ꯄꯥꯔꯛꯇꯦ ꯍꯥꯏꯕ ꯏꯔꯣ ꯄꯥꯔꯛꯀꯦ ꯑꯗꯒꯤ ꯄꯣꯠꯁꯝꯕꯝꯅ ꯍꯦꯜꯂꯣ ꯃꯆꯥꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯒꯤ ꯃꯆꯥꯊꯣꯏꯕꯤꯅ ꯁꯤꯁ ꯄꯣꯠꯁꯝꯕꯝ ꯁꯥꯞ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯑꯗꯒꯤꯗꯤ ꯈꯦꯂꯦꯟꯅ ꯆꯦ ꯈꯨꯟ ꯑꯃ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯆꯥꯎꯋꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯈꯨꯟ ꯑꯗꯨꯅꯦꯕ ꯈꯦꯂꯦꯟ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯌꯥꯝ ꯐꯠꯇꯦꯕꯀꯣ ꯇꯁꯦꯡꯅ ꯌꯥꯝꯅ ꯐꯠꯇꯦ ꯇꯜꯂꯦꯗ ꯋꯥꯔꯤ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯍꯥꯏ ꯑꯗꯨꯃꯛꯄꯨ ꯄꯨꯝꯅꯃꯛ ꯑꯣꯏꯔꯒꯁꯨꯀꯣ ꯄꯨꯝꯅꯃꯛꯁꯦ ꯂꯥꯏꯕꯛ ꯐꯠꯇꯦ ꯍꯥꯏꯅ ꯈꯜꯂꯒꯁꯨ ꯗꯥꯅꯗꯤ ꯌꯥꯝ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯈꯛ ꯈꯜꯂꯒ ꯑꯗꯨꯝ ꯄꯦꯟꯊꯣꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯧꯕꯤꯔꯤꯀꯣ ꯑꯩꯅ ꯍꯥꯏꯕ ꯈꯣꯠꯄ ꯂꯣꯏꯅ ꯌꯥꯕꯤꯔꯤ ꯁꯤ ꯃꯉꯥꯏꯔꯦ ꯁꯨꯅ ꯆꯠꯅ ꯑꯗꯨꯝ ꯍꯤꯡꯒꯅꯤ ꯄꯨꯟꯁꯤꯁꯦ ꯍꯥꯏꯅ ꯈꯜꯂꯦ ꯏꯆꯥꯅꯤꯁꯤꯇꯪ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯗꯅ ꯀꯣ ꯃꯣꯏꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯃꯝ ꯐꯪꯖꯈꯤꯕ ꯑꯁꯤꯅꯤ ꯑꯩꯅ ꯏꯁꯣꯔꯗ ꯈꯨꯔꯝꯃꯤꯁꯦ ꯑꯇꯩꯗꯤ ꯑꯩ ꯀꯔꯤꯝ ꯄꯥꯝꯖꯗ꯭ꯔꯦ ꯃꯆꯥꯊꯣꯏꯕꯤꯅ ꯍꯣꯏ ꯑꯩ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯑꯩ ꯃꯄꯥꯟ ꯊꯣꯛꯀꯦꯀꯣ ꯑꯩꯈꯣꯏ ꯖꯤꯡꯒ ꯀꯨꯞꯄꯒꯤꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯗꯦ ꯑꯗꯨꯝ ꯂꯩꯔꯦ ꯗꯣꯡ ꯌꯩꯔꯒ ꯃꯄꯥꯟꯗ ꯊꯣꯛꯀꯦꯀꯣ ꯑꯩ ꯃꯆꯥꯊꯣꯏꯕꯤ ꯅꯪ ꯑꯗꯨꯝ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯌꯨ ꯆꯥꯅ ꯑꯗꯨꯝ ꯂꯩꯌꯨ ꯈꯪꯕ꯭ꯔꯥ ꯆꯥꯕꯗ ꯉꯥꯎꯖꯕꯤꯅꯤ ꯏꯆꯥ ꯅꯨꯄꯤꯁꯦ ꯑꯩ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯒꯦ ꯅꯪ ꯆꯠꯀꯗ꯭ꯔꯥ
ꯃꯄꯥꯟꯗ ꯊꯣꯛꯄꯁꯦ ꯑꯩꯅ ꯏꯀꯥꯏꯔꯤꯕ ꯃꯤꯅ ꯌꯦꯡꯉꯒꯅꯦ ꯈꯪꯕ꯭ꯔꯥ ꯃꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯌꯥꯝ ꯏꯀꯥꯏꯑꯕ ꯀꯩꯗꯧꯔꯤꯅꯣ ꯃꯁꯤ ꯃꯧꯁꯤꯕꯨ ꯀꯥꯏꯅ ꯈꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯅꯍꯥꯟꯉꯩ ꯐꯝꯕ ꯃꯐꯝꯗꯨꯒ ꯐꯝꯃꯒꯦ ꯉꯁꯤꯁꯨ ꯑꯩꯒꯤ ꯎꯈꯣꯡꯗꯣ ꯃꯥ ꯎꯈꯣꯡꯁꯦ ꯐꯝꯕ ꯌꯥꯔꯔꯣꯏ ꯉꯁꯤꯗꯤ ꯕꯥꯏꯛ ꯑꯃ ꯂꯩꯔꯝꯃꯦ ꯀꯅꯥꯏ ꯕꯥꯏꯛꯅꯣ ꯁꯤꯕꯣ ꯉꯥ ꯐꯥꯕ ꯃꯤꯒꯤ ꯕꯥꯏꯛ ꯃꯥꯜꯂꯦ ꯐꯝꯕꯗꯤ ꯌꯥꯅꯤ ꯐꯝꯕ ꯌꯥꯅꯤ ꯑꯩꯒꯤ ꯎꯈꯣꯡꯁꯤꯗ ꯐꯝꯃꯦꯀꯣ ꯃꯌꯥꯝ ꯅꯨꯃꯤꯠꯀꯤ ꯐꯝꯕ ꯎꯈꯣꯡꯗꯨꯅꯤꯀꯣ ꯑꯗꯨꯒ ꯑꯥꯔ ꯀꯦ ꯀꯨꯂꯕꯇꯤ ꯁꯅꯥꯅꯦꯅꯦꯅ ꯅꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯌꯨꯝꯐꯝꯗꯣ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯕꯗ ꯌꯥꯎꯈꯤꯗꯧꯕ꯭ꯔꯣ ꯍꯥꯏꯔꯒ ꯅꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯌꯨꯝꯐꯝꯗꯣ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯕꯗ ꯌꯥꯎꯈꯤꯅꯤꯀꯣ ꯍꯥꯏ ꯃꯥꯜꯂꯦ ꯀꯣꯅꯦꯒꯤꯁꯦ ꯑꯗꯨꯅꯦꯅꯤꯅꯦ ꯌꯨꯝꯐꯝ ꯂꯝꯗꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯕ ꯑꯗꯨꯒ ꯅꯤꯡꯈꯥꯏꯅ ꯀꯩꯅꯣꯅ ꯒꯪꯒꯥ ꯏꯃꯥꯅ ꯆꯥꯅ ꯂꯣꯏ ꯇꯧꯔꯤꯁꯤꯅꯤ ꯀꯃꯂꯥꯅ ꯑꯩꯗꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯄ꯭ꯔꯤꯌꯥꯒꯤ ꯕ꯭ꯂꯣꯛꯇꯒꯤ ꯊꯦꯡꯅꯔꯛꯄꯅꯦ ꯍꯥꯏ ꯀꯃꯂꯥꯅ ꯑꯣ ꯀꯃꯂꯥ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯄꯣꯠꯁꯝꯕꯝꯅ ꯆꯦꯅꯨ ꯋꯥꯔꯤ ꯂꯤꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯒꯦ ꯇꯧꯏꯕꯣ ꯆꯦꯅ ꯀꯩꯕ ꯆꯦꯅ ꯅꯅꯥꯎ ꯑꯩꯁꯨ ꯈꯪꯉꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯗꯣ ꯍꯥꯏ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯑꯃꯨꯛ ꯀꯞꯄꯛꯇꯣꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯃꯣꯁꯅꯦꯜ ꯋꯥꯔꯤꯁꯦ ꯈꯇꯪ ꯂꯤꯔꯛꯄꯗ ꯌꯧꯅ ꯈꯟꯖꯤꯜꯂꯦꯕ ꯍꯧꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯒꯅꯦ ꯑꯇꯩꯁꯨ ꯍꯦꯟꯅ ꯏꯃꯣꯁꯅꯦꯜꯒ ꯑꯣꯏꯊꯒꯦ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯌꯥꯗꯦ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯔꯕꯅꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯝꯃꯤ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯃꯤꯅ ꯈꯛꯇꯪ ꯉꯥꯡꯕꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯍꯟꯊꯔꯝꯃꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯌꯥꯝ ꯇꯣꯜꯂ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯦꯕꯀꯣ ꯃꯤꯒꯤ ꯋꯥꯍꯩ ꯈꯔꯗ ꯑꯗꯒꯤ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯂꯩꯗꯅꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯌꯥꯝꯅ ꯇꯣꯟꯖꯅ ꯈꯟꯖꯩꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩ ꯈꯜꯂꯔꯣꯏ ꯈꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯌꯥꯝ ꯍꯟꯊꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯩꯅ ꯃꯤ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯃꯔꯣꯏꯕ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯅ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯏꯃꯣꯁꯅꯦꯜꯁꯦ ꯑꯣꯏꯔꯔꯣꯏ ꯍꯧꯖꯤꯛꯁꯦ ꯑꯣꯏꯔꯒꯁꯨ ꯏꯁꯥꯅ ꯏꯁꯥ ꯑꯗꯨꯝ ꯐꯥꯊꯖꯔꯅꯦꯕ ꯈꯦꯂꯦꯅ ꯍꯣꯏ ꯆꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯔꯒꯨꯝꯁꯦ ꯁꯨꯝ ꯈꯟꯖꯤꯜꯂꯒꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅꯦ ꯈꯦꯂꯦꯟ ꯈꯟꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯃꯨꯛꯃꯨꯛꯇꯤ ꯈꯜꯂꯔꯣꯏꯒꯤꯗꯤ ꯌꯥꯗꯦ ꯑꯃꯨꯛꯃꯨꯛꯇꯤ ꯑꯁꯨꯝ ꯅꯤꯡꯁꯤꯡꯉꯦꯀꯣ ꯑꯗꯣ ꯅꯥꯎꯆꯥꯅ ꯑꯩꯈꯣꯏꯗꯥ ꯀꯞꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯗꯥꯁꯨ ꯂꯥꯛꯑꯦ ꯁꯤꯗ ꯏꯇꯩꯃ ꯅꯣꯏꯔꯣꯝꯗ ꯀꯣꯏꯕ ꯂꯥꯛꯅꯤꯡꯉꯦ ꯍꯥꯏꯌꯦ ꯂꯥꯛꯑꯣ ꯅꯥꯎꯆꯥ ꯈꯦꯂꯦꯅ ꯆꯦ ꯉꯔꯥꯡꯒꯤ ꯕꯥꯏꯛꯇꯣ ꯑꯣꯏꯔꯝꯒꯅꯤ ꯉꯔꯥꯡꯒꯤ ꯕꯥꯏꯛꯇꯨꯗꯤ ꯑꯁꯤ ꯅꯨꯄꯥꯁꯤ ꯅꯨꯃꯤꯠꯀꯤ ꯉꯥ ꯐꯥꯕ ꯂꯥꯛꯏ ꯑꯩꯈꯣꯏ ꯕꯣꯔꯥꯛꯁꯤꯒ ꯂꯥꯛꯑꯒ ꯃꯥꯅ ꯉꯥ ꯐꯥꯅ ꯄꯨꯖꯝꯃꯤꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯅꯗꯤ ꯐꯥ ꯉꯝꯖꯗ꯭ꯔꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯅꯠꯇꯦꯕ ꯅꯨꯄꯥꯁꯦ ꯃꯌꯥꯡꯅꯦꯕ ꯑꯇꯣꯞꯄ ꯈꯨꯟꯒꯤꯅꯦꯕ ꯑꯗꯒꯤꯗꯤ ꯄ꯭ꯔꯦꯝꯂꯇꯥꯅ ꯆꯦꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯤ ꯍꯥꯏ ꯈꯪꯗꯦꯗ ꯑꯩꯅꯗꯤ ꯑꯩꯒꯤ ꯕꯨꯛꯁꯦ ꯐꯩ ꯐꯠꯇꯦ ꯀꯃꯥꯏꯅ ꯍꯥꯏꯅꯤꯀꯣ ꯂꯣꯏꯅꯕ ꯃꯤꯅ ꯑꯗꯨꯝ ꯈꯪꯗꯣꯏꯅꯤ ꯑꯗꯒꯤ ꯁꯅꯥꯅꯨꯅ ꯍꯥꯏ ꯁꯤꯁ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤ ꯃꯆꯥ ꯊꯣꯏꯕꯤ ꯃꯉꯥꯡꯅ ꯍꯥꯏ ꯍꯦꯜꯂꯣ ꯃꯦꯂꯣꯗꯤ ꯂꯥꯛꯑꯦ ꯃꯆꯥ ꯊꯣꯏ ꯍꯥꯏꯅ ꯀꯧꯔꯦ ꯃꯦꯂꯣꯗꯤꯅ ꯑꯗꯩ ꯃꯆꯥ ꯊꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯈꯨꯝꯃꯤꯀꯣ ꯍꯥꯎ ꯀꯥꯏꯅ ꯑꯗꯒꯤꯗꯤ ꯁꯨꯔꯖ ꯁꯤꯅꯥꯝꯅ ꯍꯥꯏ ꯅꯦꯅꯦ ꯊꯔꯣꯏ ꯃꯨꯛꯕꯥꯡ ꯌꯦꯡꯂꯝꯕꯅꯦ ꯍꯥꯏꯌꯦ ꯑꯩꯍꯥ ꯑꯩꯗꯤ ꯊꯔꯣꯏ ꯃꯨꯛꯕꯥꯡ ꯊꯥꯒꯠꯈꯤꯕꯗꯣ ꯑꯩꯗꯤ ꯀꯥꯎꯊꯨꯔꯦ ꯈꯪꯕ꯭ꯔꯥ ꯊꯕꯛ ꯀꯟꯃꯟꯗꯅ ꯑꯩꯈꯣꯏ ꯗꯥꯅ ꯊꯥꯡꯒꯠꯈꯤꯕꯅꯦꯕ ꯚ꯭ꯌꯨꯁ ꯋꯥꯠꯂꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯍꯟꯗꯛ ꯚ꯭ꯌꯨꯁ ꯌꯥꯝ ꯋꯥꯠꯂꯦ ꯃꯌꯥꯝ ꯀꯩꯗꯧꯔꯅꯣ ꯈꯪꯗꯦ ꯑꯗꯩ ꯅꯥꯎꯆꯥꯅ ꯀꯩꯕ ꯈꯪꯅꯕꯗꯤ ꯂꯩꯇꯦ ꯍꯥꯏ ꯈꯪꯅꯕ ꯂꯩꯇ꯭ꯔꯁꯨ ꯑꯩ ꯂꯩꯁꯤꯗꯤ ꯂꯥꯛꯑꯣ ꯑꯗꯒꯤ ꯁꯨꯔꯖꯅ ꯀꯦꯃꯦꯔꯥꯁꯦ ꯈꯔ ꯁꯦꯡꯕ ꯋꯥꯠꯂꯤꯅꯦ ꯀꯩꯅꯣ ꯃꯨꯛꯕꯥꯡꯁꯤꯡꯗꯣ ꯎꯕꯗ ꯍꯥꯏ ꯀꯩꯅꯣ ꯕꯨꯕꯥꯡ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯨꯛꯕꯥꯡ ꯁꯤꯡꯗꯣꯛꯎꯕꯗ ꯍꯥꯏꯕ ꯑꯣ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯗꯦ ꯍꯥꯏꯔꯣ ꯈꯪꯗꯦꯅꯦ ꯀꯦꯃꯦꯔꯥꯁꯦ ꯀꯃꯥꯏꯅ ꯁꯦꯡꯍꯟꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯂꯤꯁꯤꯡ 18 ꯄꯤꯅ ꯃꯣꯕꯥꯏꯜꯗꯣ ꯂꯧꯖꯕꯅꯦꯕꯀꯣ ꯌꯨꯇꯨꯞ ꯃꯤꯁꯤꯡꯅ ꯑꯗꯨ ꯃꯣꯕꯥꯏꯜ ꯌꯥꯝ ꯄꯥꯏꯅꯩ ꯌꯥꯏꯌꯦ ꯀꯩꯅꯣ ꯇꯧꯕꯒꯤꯗꯣ ꯇꯥꯟꯅꯔꯒ ꯂꯧꯈꯤꯕꯅꯦꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗꯨꯗꯤ ꯄꯥꯏ ꯉꯝꯗꯕꯅꯤꯅ ꯀꯩ ꯍꯥꯏꯒꯦꯅꯦ ꯅꯠꯇꯦ
iPhone iPhone ดูมักตี ꯂꯩꯕ ꯉꯝꯖꯗꯕꯅꯤꯅꯀꯣ ꯀꯩꯅꯣ ꯈꯔ ꯑꯗꯨꯝ ꯇꯥꯡꯕ ꯂꯧꯖꯈ꯭ꯔꯤꯅꯦꯕ ꯑꯩꯁꯨꯀꯣ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯄꯥꯏꯔꯝꯕ ꯃꯣꯕꯥꯏꯜꯗꯣ ꯃꯤꯅ ꯀꯦꯃꯦꯔꯥ ꯁꯦꯡꯗꯦ ꯍꯥꯏꯕꯗꯨꯗꯅꯦ ꯁꯤꯁꯦ ꯂꯧꯗꯣꯏꯅꯦꯕ 1,200 ꯄꯤꯅ ꯑꯁꯤꯃꯨꯛ ꯁꯦꯡꯗꯦ ꯍꯥꯏꯔꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯤꯀꯣ ꯁꯥꯎꯅꯤꯡꯉꯛꯇꯅ ꯃꯗꯩꯗꯤ iPhoneꯁꯦꯅꯦ ꯂꯩꯈꯤꯔꯣꯏ ꯂꯩꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯔꯣꯏ ꯑꯩ ꯉꯝꯈꯤꯔꯣꯏꯕ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯀꯩꯕ ꯀꯅꯥꯅ ꯇꯣꯜꯂꯤ ꯍꯥꯏꯕ ꯇꯣꯟꯗꯦ ꯏꯃꯥꯏ ꯑꯩ ꯃꯇꯥꯡ ꯂꯥꯛꯈꯤꯒꯦ ꯆꯦ ꯑꯅꯨꯒ ꯏꯕꯥꯏꯒ ꯀꯩꯕ ꯍꯧꯅꯥ ꯂꯩꯕꯤꯅꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯄꯣꯠꯁꯝꯕꯝ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯁꯅꯥꯅꯨꯅ ꯃꯌꯥꯝ ꯑꯩꯒꯤꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯁꯅꯥꯅꯨꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯌꯦ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯃꯌꯥꯝꯅ ꯑꯗꯒꯤꯗꯤ ꯃꯦꯂꯣꯗꯤꯅ ꯍꯥꯏ ꯁꯨꯔꯖꯥ ꯃꯦꯂꯣꯗꯤꯅ ꯁꯅꯥꯅꯨ ꯇꯧꯒꯦ ꯑꯩꯒꯤꯁꯨ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯑꯗꯨꯒ ꯑꯜꯇꯥꯐꯅ ꯆꯦꯆꯦ ꯅꯨꯡꯉꯥꯏꯔꯤ ꯑꯜꯇꯥꯐ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯁꯨꯔꯖꯥꯅ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯩ ꯁꯅꯥꯅꯨꯅ ꯃꯦꯂꯣꯗꯤ ꯍꯣꯏ ꯀꯩꯕ ꯏꯔꯨꯔꯦꯅꯦ ꯁꯤꯒ ꯀꯥꯏ ꯊꯥꯖꯤꯜꯂꯛꯄꯗꯨꯒ ꯃꯦꯂꯣꯗꯤ ꯍꯣꯏ ꯍꯜꯂꯛꯀꯦ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯃꯦꯂꯣꯗꯤꯅ ꯍꯥꯏ ꯈꯦꯂꯦꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯣ ꯑꯗꯨꯅꯤ ꯈꯦꯂꯦꯟ ꯃꯤ ꯄꯨꯝꯅꯃꯛꯅ ꯍꯥꯏꯔꯛꯄꯅꯤꯕꯀꯣ ꯑꯩꯈꯣꯏ ꯗꯥ ꯈꯣꯏꯕꯥꯅꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯤ ꯌꯥꯝ ꯍꯥꯏꯔꯦ ꯃꯤ ꯄꯨꯝꯅꯃꯛꯅ ꯍꯥꯏꯕ ꯇꯥꯔꯦ ꯀꯣꯃꯦꯟꯠꯁꯇ ꯗꯥ ꯈꯣꯏꯕꯥꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯃꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯅꯤꯁꯦ ꯂꯩꯕ ꯃꯥꯟꯕꯅꯦꯕꯀꯣ ꯇꯁꯦꯡꯅꯗꯤ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅꯤꯁꯨ ꯂꯩꯔꯤꯅꯦꯕꯀꯣ ꯅꯨꯡꯉꯥꯏꯅꯗꯤ ꯂꯩꯌꯦꯕꯀꯣ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯕꯗꯤ ꯋꯥꯈꯜꯗꯣ ꯃꯥꯟꯅꯕꯅꯤꯅꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯗꯤ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯨꯗꯤ ꯃꯤꯉꯣꯟꯗ ꯂꯤꯊꯣꯛꯑꯒꯗꯤ ꯀꯥꯟꯅꯗꯦꯗꯅ ꯀꯩꯗꯧꯔꯨꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯅꯦ ꯅꯨꯡꯉꯥꯏꯔ ꯁꯨꯝ ꯂꯩꯊꯣꯛꯏꯁꯤꯅꯤ ꯃꯌꯥꯝ ꯊꯨꯝ ꯕꯣꯔꯥ ꯑꯃ ꯄꯤꯔꯣ ꯊꯨꯝ ꯆꯥꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯒ ꯗꯤꯄ꯭ꯔꯦꯁꯟ ꯑꯣꯏꯔꯛꯀꯅꯤꯅꯅꯦ ꯈꯜꯂꯔꯣꯏ ꯍꯥꯏꯅ ꯈꯟꯗ꯭ꯔꯦ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯔ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯃꯗꯤ ꯂꯩꯔꯝꯗꯣꯏꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯑꯗꯨꯒꯤ ꯑꯇꯝꯕꯗꯨꯒ ꯑꯗꯨꯝ ꯆꯠꯂ ꯂꯣꯏꯔꯦ ꯍꯣꯠꯅꯕꯇ ꯂꯦꯞꯇ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯈꯜꯂꯤꯁꯦ ꯑꯩꯅ ꯁꯅꯥꯅꯨ ꯁꯨꯔꯖ ꯁꯥꯞ ꯇꯧꯕꯤꯔꯒꯣ ꯑꯩꯉꯣꯟꯗꯁꯨ ꯑꯗꯒꯤꯗꯤ ꯑꯌꯤꯡꯕꯤꯅ ꯆꯦ ꯀꯩꯗꯧꯔꯤꯒꯦ ꯅꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯅꯤ ꯑꯌꯤꯡꯕꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯒꯤ ꯁꯥꯐꯣꯡꯕ ꯊꯣꯛꯆꯣꯝꯅ ꯁꯣꯝꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯔꯛꯑꯣ ꯆꯍꯤꯒꯗꯤ ꯍꯥꯏꯒꯠꯂꯦꯗ ꯑꯩꯈꯣꯏꯁꯦ ꯇꯧꯔꯕꯅꯤ ꯑꯉꯥꯡ ꯌꯥꯝ ꯁꯥꯖꯅꯤꯡꯕ ꯀꯥꯏꯗꯣ ꯑꯉꯥꯡꯀꯁꯦ ꯁꯥꯖꯅꯤꯡꯕꯅꯦ ꯑꯩꯁꯦ ꯑꯗꯨꯒ ꯆꯍꯤꯗꯤ ꯂꯩꯈꯠꯂꯕꯅꯦꯕ ꯃꯦꯂꯣꯗꯤꯅ ꯁꯅꯥ ꯇꯧꯔꯝꯃꯕꯅꯦ ꯁꯅꯥꯅꯨ ꯍꯥꯏ ꯃꯥꯅꯦꯀꯣ ꯁꯅꯥꯅꯨ ꯇꯧꯔꯝꯃꯕꯅꯦ ꯀꯣꯃꯦꯟꯠꯁꯀ ꯔꯤꯇꯟ ꯀꯥꯎꯅꯅꯨ ꯑꯃꯅ ꯑꯃ ꯀꯥꯎꯅꯕ ꯌꯥꯗꯦꯀꯣ ꯃꯦꯂꯣꯗꯤꯅ ꯃꯦꯂꯣꯗꯤꯒꯤ ꯄꯥꯈ꯭ꯔ ꯃꯥꯜꯂꯦ ꯁꯤ 12 ꯈꯜꯂꯦ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯇꯦ ꯄꯨꯁꯄꯥ ꯂꯥꯛꯇꯦ ꯉꯁꯤ ꯄꯣꯠꯁꯝꯕꯝ ꯅꯪꯁꯨ ꯆꯠꯂꯕꯣ ꯄꯨꯁꯄꯥꯁꯦ ꯍꯟꯗꯛ ꯃꯑꯣꯡ ꯃꯩꯇꯧ ꯇꯧꯋꯦ ꯑꯩꯉꯣꯟꯗ ꯀꯣꯜꯁꯨ ꯇꯧꯕꯤꯔꯛꯇ꯭ꯔꯦ ꯋꯥꯆꯞꯇꯁꯨ ꯀꯔꯤꯝ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯞꯇꯁꯨ ꯂꯥꯛꯄꯤꯗ꯭ꯔꯦ ꯆꯦꯟꯈ꯭ꯔꯕ ꯈꯪꯗꯦ ꯑꯗꯨ ꯑꯉꯥꯡꯗꯣ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡ ꯂꯩꯔꯝꯒꯅꯤ ꯈꯦꯂꯦꯟ ꯍꯣꯏ ꯍꯥ ꯃꯣꯕꯥꯏꯜꯐꯧ ꯌꯦꯡꯅꯤꯡꯗꯕ ꯃꯇꯥꯡ ꯂꯩꯔꯝꯒꯅꯤ ꯑꯩꯗꯤ ꯍꯣꯏ ꯆꯦꯅ ꯏꯁꯇꯦꯇꯁꯇ ꯅꯨꯡꯉꯥꯏꯇꯕꯅ ꯊꯥꯡꯒꯠꯂꯛꯑꯦꯕ ꯃꯥꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯍꯣꯏ ꯆꯦꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯆꯨꯝꯃꯦ ꯅꯥꯎꯆꯥꯅ 39-40 ꯃꯨꯛ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏ ꯅꯥꯎꯆꯥ 39ꯗꯤ ꯌꯧꯗ꯭ꯔꯤꯌꯦ ꯃꯦꯂꯣꯗꯤꯅ ꯅꯥꯎꯆꯥ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯔꯕꯤꯅꯥꯅ ꯍꯥꯏ ꯑꯩꯁꯦ ꯈꯔꯤ ꯂꯩꯗꯤ ꯃꯍꯥꯏꯁꯦ ꯈꯨꯏꯖꯤꯜꯂꯛꯑꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯣꯏ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯔꯣꯏ ꯃꯍꯥꯏꯒꯁꯦ ꯈꯨꯏꯖꯤꯜꯂꯛꯑꯗꯤ ꯅꯣꯏ ꯑꯃꯨꯛ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯛꯄꯤꯔꯔꯣꯏꯀꯣ ꯌꯦꯇꯨꯝꯅ ꯐꯣꯠꯂ ꯆꯤꯡꯊꯣꯛꯑ ꯂꯩꯔꯝꯃꯦ ꯑꯈꯣꯏꯕ ꯃꯃꯥꯏꯕꯨ ꯀꯅꯥ ꯌꯦꯡꯅꯤꯡꯒꯦ ꯍꯅꯨꯕꯤ ꯐꯥꯔꯗꯤ ꯀꯩꯁꯨ ꯌꯦꯡꯅꯤꯡꯉꯣꯏꯕ ꯅꯣꯏꯅ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯈꯟꯂꯤꯁꯦ ꯃꯥꯏꯒꯁꯦ ꯈꯨꯏꯖꯤꯜꯂꯛꯑꯒ ꯁꯛꯀꯁꯦ ꯊꯤꯖꯤꯜꯂꯛꯇꯣꯏꯅꯦꯕ ꯈꯩ ꯂꯩꯔꯗꯤ ꯊꯤꯔꯕ ꯍꯧꯖꯤꯛꯁꯨ ꯊꯤꯔꯁꯨ ꯍꯧꯖꯤꯛꯅ ꯈꯤꯇꯪ ꯅꯍꯥ ꯑꯣꯏꯔꯤꯗꯅ
ꯀꯣꯟꯅꯗꯤ ꯈꯔꯒ ꯊꯤꯕꯁꯤꯗ ꯈꯔ ꯑꯅꯤ ꯂꯩꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯄꯣꯛꯀ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯒꯤꯗꯤ ꯎꯟꯒꯁꯦ ꯈꯨꯏꯖꯤꯜꯂꯛꯄ ꯃꯇꯝ ꯑꯁ ꯌꯦꯡꯕꯒ ꯌꯥꯔꯣꯏ ꯔꯕꯤꯅꯥ ꯍꯥꯏ ꯔꯕꯤꯅꯥ ꯅꯥꯎꯆꯥꯁꯦ ꯀꯩꯅꯣ ꯅꯣꯛꯏ ꯃꯥꯜꯂꯦ ꯇꯝꯐꯥꯅ ꯆꯦ ꯉꯁꯤꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯇꯝꯐꯥ ꯉꯁꯤꯗꯤꯅꯦ ꯊꯅꯣꯏ ꯊꯅꯣꯏ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯩꯗꯤ ꯈꯦꯂꯦꯅꯦ ꯆꯦ ꯑꯗꯨꯒꯤꯗꯤ ꯐꯦꯁꯤꯌꯦꯜ ꯇꯧꯔꯒ ꯌꯥꯕꯗꯨꯕꯨ ꯐꯦꯁꯤꯌꯦꯜꯗꯤ ꯀꯌꯥꯔꯛ ꯇꯧꯅꯤ ꯀ꯭ꯔꯤꯁꯅꯗ ꯑꯣ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀ꯭ꯔꯤꯁꯅ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛ ꯏꯆꯦꯗꯤ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯏ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤꯇꯅꯤ ꯍꯥꯏꯗꯣꯏꯁꯦ ꯃꯦꯂꯣꯗꯤꯅ ꯍꯥꯏ ꯇꯝꯐꯥ ꯁꯥꯞ ꯇꯧꯕꯤꯔꯝꯃꯣ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯇꯧꯅꯤ ꯀꯩꯅꯣ ꯀꯩ ꯇꯧꯔꯣꯏꯗꯣꯏꯅꯣ ꯇꯝꯐꯥ ꯇꯧꯁꯜꯂꯣ ꯀ꯭ꯔꯤꯁꯅꯥꯅ ꯅꯨꯡꯉꯥꯏꯔꯤ ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯨ ꯑꯃꯨꯡꯗ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯄꯣꯠꯁꯝꯕꯝ ꯅꯆꯦꯅꯨ ꯃꯥꯏꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯉꯥꯡꯕ ꯇꯧꯅ ꯇꯧꯋꯦ ꯆꯦ ꯃꯥꯏꯁꯦ ꯉꯁꯤ ꯉꯥꯡꯉꯦ ꯑꯩꯅ ꯉꯥꯡꯍꯜꯂꯤꯕ ꯁꯛ ꯌꯥꯝ ꯊꯤꯕꯗꯨꯗ ꯁꯛꯁꯦ ꯌꯥꯝ ꯊꯤꯕꯗꯨꯗ ꯃꯥꯏꯁꯦ ꯈꯔ ꯉꯥꯡꯍꯜꯂꯒ ꯐꯕ꯭ꯔꯥ ꯀꯩꯅꯣ ꯈꯜꯂꯦ ꯈꯪꯗꯦꯗ ꯉꯥꯡꯕꯁꯤꯒ ꯑꯃꯨꯛ ꯍꯦꯟꯅ ꯊꯤꯔꯖꯥꯠꯂ ꯃꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯏꯕꯦꯝꯃ ꯄꯨꯡꯂꯪ ꯂꯪꯈ꯭ꯔꯦꯕ ꯉꯁꯥꯏꯗꯒꯤ ꯑꯕꯤ ꯇꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏꯅꯦ ꯅꯪꯁꯨ ꯍꯥꯏꯖꯤꯟꯒꯅꯨ ꯑꯕꯤ ꯑꯕꯤ ꯇꯩꯕ ꯑꯗꯨꯃꯥꯏꯅ ꯇꯩꯒ ꯍꯥꯏꯖꯤꯜꯂꯤ ꯑꯁꯦꯡꯕꯩꯅꯦ ꯑꯕꯤ ꯇꯣꯠꯄ ꯃꯥꯜꯂꯦ ꯀꯩꯅꯣ ꯀꯅꯥ ꯑꯕꯤ ꯇꯩꯒꯦꯅꯦ ꯃꯥꯏꯗ ꯑꯕꯤ ꯇꯩꯔꯝꯃꯒ ꯆꯥꯝꯊꯣꯛꯑꯒ ꯂꯩꯕ ꯐꯤꯕꯝꯗꯨꯅꯦꯕ ꯑꯗꯨꯗꯤ ꯁꯤ ꯍꯦꯛ ꯑꯣꯏꯍꯟꯒꯦ ꯐꯖꯔꯕ ꯌꯦꯡꯉꯨꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯥ ꯐꯖꯗ꯭ꯔ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯗꯥ ꯈꯨꯐꯖ ꯑꯩ ꯅꯣꯛꯈꯤꯒꯦꯗ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯃꯌꯥꯝ ꯁꯤꯅ ꯑꯗꯨꯝ ꯐꯔꯕ ꯁꯤꯁꯨ ꯑꯣꯏꯅꯁꯦ ꯁꯤ ꯌꯥꯔꯦ ꯃꯌꯥꯝ ꯁꯤ ꯇꯧꯔꯁꯤꯀꯣ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯒꯤꯗꯤ ꯄꯥꯄ꯭ꯔꯦꯟ ꯃꯇꯥꯅ ꯆꯦ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯗꯤ ꯀꯃꯂꯥꯅ ꯕꯤꯖꯣꯌꯥꯅ ꯁꯨꯄ꯭ꯔꯤꯌꯥꯅ ꯕꯤꯖꯣꯌꯥꯅ ꯁꯨꯄ꯭ꯔꯤꯌꯥ ꯅꯕꯥꯅꯤ ꯆꯥꯛ ꯀꯧꯒꯅꯤ ꯍꯥꯏꯕꯅꯦ ꯍꯥꯏꯌꯦ ꯑꯣ ꯍꯣꯏꯅꯦ ꯀꯧꯅꯤꯗꯤ ꯍꯥꯏꯕꯅꯤ ꯀꯃꯂꯥ ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯑꯗꯒꯤ ꯔꯕꯤꯅꯥꯅ ꯀꯥꯏꯗꯅꯣ ꯏꯅꯝꯃ ꯍꯥꯏꯌꯦ ꯑꯩ ꯀꯩꯅꯣꯗ ꯊꯣꯡꯒꯥꯟꯗꯅꯤ ꯔꯕꯤꯅꯥ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗꯅꯦ ꯍꯥꯟꯅꯒꯤ ꯌꯨꯝꯐꯝꯗꯨꯗ ꯎꯈꯣꯡꯗ ꯐꯝꯃꯤꯕ ꯑꯗꯒꯤꯗꯤ ꯄ꯭ꯔꯦꯝꯂꯇꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯒꯤ ꯄꯣꯠꯁꯝꯕꯝꯅ ꯔꯕꯤꯇꯥ ꯔꯦꯕꯤꯇꯥ ꯃꯥꯜꯂꯛꯇꯣꯔꯦ ꯑꯁꯦꯡꯕ ꯔꯦꯕꯤꯇꯥꯒꯤ ꯀꯩꯅꯣꯗꯣꯀꯣ ꯀꯔꯤ ꯃꯣꯏꯕꯥꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯕꯅꯤ ꯑꯗ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯃꯥꯏ ꯗꯥꯏꯂꯣꯛꯇꯣ ꯅꯨꯡꯁꯤ ꯍꯥꯏꯌꯨꯅꯦ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯑꯃꯨꯛꯀ ꯂꯩꯕꯅꯤꯀꯣ ꯅꯠꯇ꯭ꯔꯣꯅꯦ ꯍꯥꯏꯅ ꯑꯃꯨꯛꯀ ꯂꯩꯕꯅꯤ ꯃꯥꯒꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯅ ꯀꯔꯝ ꯀꯧ ꯀꯧꯗꯦ ꯃꯌꯥꯡ ꯃꯅꯥ ꯐꯈ꯭ꯔꯕꯅꯤ ꯈꯦꯂꯦꯟꯅ ꯆꯦ ꯇꯥꯃꯣꯁꯨ ꯌꯥꯏꯍꯦ ꯇꯥꯃꯣꯅ ꯑꯣꯏꯅ ꯈꯥꯏꯊꯔꯒꯦ ꯍꯥꯏ ꯑꯗꯨꯅꯦ ꯈꯦꯂꯦꯟ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯅꯅꯦ ꯐꯥꯒꯤ ꯇꯧꯃꯟꯕꯒꯤꯅꯦ ꯑꯋꯥ ꯑꯅꯥꯒ ꯀꯔꯤꯝ ꯈꯪꯗ꯭ꯔꯦꯕ ꯑꯩꯁꯦ ꯄꯣꯠꯁꯝꯕꯝꯅ ꯅꯨꯡꯁꯤꯗꯣ ꯍꯥꯏꯌꯨ ꯅꯨꯡꯁꯤꯗꯣ ꯆꯨꯝꯃꯤ ꯅꯨꯡꯁꯤꯗꯣꯁꯨ ꯍꯥꯏꯕꯅꯤ ꯅꯨꯡꯁꯤ ꯍꯥꯏꯌꯨꯅꯦ ꯅꯨꯡꯁꯤꯗꯣ ꯍꯥꯏꯅ ꯑꯃꯨꯛꯀ ꯂꯩꯕꯅꯤ ꯃꯥꯒꯤꯀꯣ ꯗꯥꯏꯂꯣꯛꯇꯣ ꯌꯥꯝ ꯐꯖꯕꯅꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕꯅꯦ ꯃꯥ ꯉꯥꯡꯉꯤꯁꯤꯡꯗꯣ ꯀꯃꯂꯥꯅ ꯑꯩ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯊꯦꯡꯀ꯭ꯌꯨ ꯀꯃꯂꯥ ꯅꯪ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯁꯞꯄꯣꯔꯠ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯀꯃꯂꯥꯁꯦ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯁꯥꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯗꯥꯏꯒꯤꯅꯣ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯅꯥꯎꯆꯥꯅ ꯕ꯭ꯔꯣ ꯏꯇꯩꯃꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯅꯦ ꯀꯣꯃꯦꯗꯤ ꯇꯧꯁꯤꯜꯂꯣ ꯍꯥꯏ ꯑꯣ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯗꯥ ꯅꯪꯉꯣꯟꯗ ꯃꯥ ꯊꯋꯥꯏ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯕꯨꯗꯤ ꯅꯠꯇꯦꯗ ꯅꯥꯎꯆꯥ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯄꯨꯟꯁꯤꯁꯦ ꯈꯪꯗꯦꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯌꯥꯝ ꯀꯔꯝꯕ ꯁꯤꯒ꯭ꯔꯦꯠ ꯑꯣꯏꯕ ꯋꯥꯔꯤ ꯍꯥꯏꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯃꯥꯅ ꯀꯩꯀꯩ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯥ ꯀꯩꯀꯩ ꯍꯥꯏꯗꯣꯛꯑꯝꯃꯦ ꯃꯑꯣꯡ ꯑꯃꯅꯤ ꯃꯌꯥꯝ ꯃꯑꯣꯡ ꯑꯃꯅꯤ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯑꯣ
ꯑꯩꯈꯣꯏ ꯕ꯭ꯂꯦꯛ ꯉꯥꯏꯅ ꯂꯧꯊꯣꯛꯑꯒ ꯏꯊꯨꯅ ꯃꯩ ꯍꯣꯏ ꯂꯩꯇꯥꯟꯒꯤ ꯃꯤ ꯃꯥꯜꯂꯤ ꯑꯩ ꯑꯗꯨ ꯑꯩꯁꯦ ꯂꯩꯇꯥꯟꯒꯤ ꯃꯤ ꯃꯥꯜꯂꯤ ꯌꯥꯝ ꯅꯛꯁꯜꯂꯛꯀꯅꯨ ꯑꯣ ꯙꯨꯅꯦ ꯑꯁꯤ ꯃꯣꯏꯅꯤ ꯎꯏ ꯃꯥ ꯑꯁꯤꯗꯤ ꯀꯣꯏ ꯃꯩ ꯍꯥꯏꯐꯦꯠꯀ ꯆꯥꯛꯎꯔꯒ ꯊꯣꯔꯛꯄ ꯃꯥꯜꯂꯤ ꯎꯅꯦ ꯎꯠ ꯐꯖꯗ꯭ꯔꯣ ꯀꯥꯔꯤ ꯐꯖꯩ ꯍꯥꯏꯕꯅꯦ ꯑꯗꯨꯗ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯁꯤꯅ ꯄꯨꯡꯉꯥꯡ ꯑꯗꯨꯗꯤ ꯑꯦ ꯑꯗꯨꯗꯤ ꯑꯗꯨ ꯊꯝꯃꯣ ꯑꯗꯨ ꯊꯝꯃꯣ ꯑꯗꯨꯗꯤ ꯁꯤ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤꯗ ꯍꯩꯅꯗꯦ ꯀꯩꯅꯣꯝ ꯇꯧꯏ ꯀꯂꯔꯁꯦ ꯇꯨꯀꯠꯆꯩꯌꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯩ ꯐꯕꯅꯤ ꯉꯥꯡꯇꯛ ꯇꯧꯕꯁꯤꯅ ꯄꯦꯜꯂꯕꯅꯤ ꯀꯃꯦꯟ ꯄꯥꯎ ꯋꯥꯈꯜꯒꯤ ꯃꯌꯥꯝ ꯆꯠꯈꯔꯦ ꯃꯊꯛꯇ ꯅꯣꯏꯗꯤ ꯖꯨꯂꯤꯅ 11 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯖꯨꯂꯤ ꯆꯦ ꯏꯕꯥꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯖꯨꯂꯤ ꯉꯁꯤꯗꯤ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯑꯩ ꯄꯨꯁꯄꯥ ꯀꯧꯔꯛꯀꯦꯀꯣ ꯍꯥꯏ ꯀꯧꯔꯣ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯅ ꯃꯥꯒꯤ ꯏꯁꯇꯦꯇꯁꯇ ꯅꯨꯡꯉꯥꯏꯇꯕ ꯊꯥꯡꯒꯠꯂꯦ ꯏꯁꯇꯦꯇꯁꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯥꯡꯒꯠꯂꯦ ꯑꯩꯗꯤ ꯌꯦꯡꯕꯒ ꯁꯪꯗꯦꯀꯣ ꯍꯟꯗꯛꯁꯦ ꯈꯪꯗꯦꯕ ꯍꯣꯔꯦꯟꯗꯤ ꯀꯣꯜ ꯇꯧꯕꯤ ꯇꯥꯔꯤ ꯃꯉꯣꯟꯗ ꯖꯨꯂꯤꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯅꯅꯥꯎꯗ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯗꯥꯕꯨꯡ ꯅꯍꯨꯠ ꯀꯩ ꯍꯥꯏꯕ ꯅꯍꯨꯠ ꯃꯥꯜꯂꯤꯅꯦ ꯃꯤꯠꯇꯣ ꯅꯍꯨꯠ ꯃꯥꯜꯂꯤꯅꯦ ꯃꯤꯠꯇꯣ ꯍꯥꯏ ꯈꯦꯂꯦꯅ ꯇꯥꯃꯣꯁꯦ ꯌꯥꯝꯅ ꯀꯣꯃꯦꯗꯤ ꯑꯣꯏꯌꯦ ꯄ꯭ꯔꯦꯝꯂꯇꯥꯅ ꯅꯣꯛꯄꯗ ꯁꯤꯔꯦꯍꯦ ꯍꯥꯏ ꯑꯗꯩ ꯇꯝꯐꯥꯅ ꯑꯩꯁꯨ ꯁꯥꯞ ꯇꯧꯈ꯭ꯔꯕꯅꯦ ꯆꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯇꯝꯐꯥ ꯑꯗꯒꯤ ꯖꯨꯂꯤꯅ ꯆꯦ ꯑꯩ ꯆꯥꯔꯦ ꯍꯥꯏ ꯑꯗꯒꯤ ꯄꯨꯁꯄꯥ ꯂꯥꯛꯑꯦ ꯍꯥꯏ ꯆꯦ ꯅꯪ ꯉꯁꯥꯏꯗꯒꯤ ꯉꯥꯏꯕꯗ ꯑꯩ ꯁꯤꯗꯣꯔꯦ ꯏꯕꯦꯝꯃ ꯑꯩꯅ ꯈꯜꯂꯤꯕ ꯅꯪꯁꯦ ꯍꯟꯗꯛ ꯑꯩꯉꯣꯟꯗ ꯀꯣꯜꯁꯨ ꯇꯧꯕꯤꯔꯛꯇ꯭ꯔꯦ ꯑꯗꯒꯤꯗꯤ ꯋꯥꯆꯞꯇꯁꯨ ꯑꯝꯇꯒ ꯃꯦꯁꯦꯁꯀ ꯊꯥꯕꯤꯔꯛꯇ꯭ꯔꯦ ꯑꯗꯣ ꯀꯩꯗꯧꯈ꯭ꯔꯖꯥꯠꯅꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯨ ꯌꯥꯎꯕꯣꯏ ꯌꯥꯎꯗꯕꯣꯏ ꯇꯧꯕꯤꯔꯦ ꯑꯩꯉꯣꯟꯗꯒ ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯑꯩ ꯅꯪꯒꯤ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯈ꯭ꯔꯕꯅꯦ ꯄꯨꯁꯄꯥ ꯌꯦꯡꯉꯕ ꯊꯔꯣꯏꯒꯤ ꯃꯨꯛꯕꯥꯡꯗꯣ ꯊꯔꯣꯏꯒ ꯀꯩꯅꯣꯒꯗꯣ ꯁꯣꯏꯕꯨꯝꯒ ꯈꯨꯍꯥꯎ ꯑꯃ ꯑꯩꯒꯤꯅꯦ ꯂꯥꯏꯐꯇ ꯑꯍꯥꯟꯕ ꯆꯥꯖꯔꯤꯅꯤ ꯈꯪꯕ꯭ꯔꯥ ꯊꯔꯣꯏꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯁꯦ ꯑꯩ ꯆꯥꯖꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯈꯨꯍꯥꯎ ꯑꯃ ꯑꯩꯅ ꯌꯣꯡꯆꯥꯛꯁꯨ ꯍꯥꯞꯆꯜꯂꯦꯕ ꯑꯁ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯈꯨꯍꯥꯎ ꯑꯃ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯊꯔꯣꯏꯒ ꯁꯣꯏꯕꯨꯝꯒ ꯆꯥꯗ꯭ꯔꯗꯤ ꯑꯝꯇꯪ ꯆꯥꯔꯗꯤ ꯌꯦꯡꯉꯨ ꯑꯁꯦꯡꯕ ꯐꯖꯅ ꯍꯥꯎꯕꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯝ ꯄꯣꯠꯁꯝꯕꯝ ꯅꯪ ꯆꯥꯔꯕ ꯊꯔꯣꯏꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯏꯀꯣ ꯖꯨꯂꯤꯅ ꯀꯩ ꯍꯥꯏꯕ ꯄꯨꯁꯄꯥ ꯖꯣꯏꯟ ꯇꯧꯕꯤꯔꯒꯣ ꯑꯗꯒꯤ ꯖꯨꯂꯤꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯖꯣꯏꯟ ꯇꯧꯕꯤꯔꯒꯣ ꯍꯥꯏ ꯄꯨꯁꯄꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯃꯦꯂꯣꯗꯤꯅ ꯍꯥꯎꯕꯅꯦ ꯆꯦ ꯑꯩꯗꯤ ꯑꯍꯥꯟꯕ ꯆꯥꯖꯔꯤ ꯑꯁꯦꯡꯕ ꯄꯨꯁꯄꯥꯅ ꯑꯩꯉꯣꯟꯗ ꯆꯥꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯀꯣ ꯑꯗꯣ ꯅꯥꯎꯆꯥꯅ ꯆꯥꯔꯦ ꯑꯗꯨꯝ ꯆꯥꯏ ꯁꯣꯝꯗꯗꯤ ꯍꯥꯏ ꯑꯗꯨꯅꯦ ꯃꯅꯤꯄꯨꯔꯗꯗꯤ ꯆꯥꯔꯝꯒꯅꯦꯕ ꯑꯩꯁꯦ ꯈꯪꯗꯦꯕ ꯁꯣꯏꯕꯨꯝꯒ ꯊꯔꯣꯏꯒ ꯊꯣꯡꯉꯒ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯗꯦꯕ ꯁꯨꯛꯄꯤꯕꯁꯦ ꯀꯌꯥꯝ ꯄꯪꯉꯤꯅꯣ ꯑꯩꯁꯦ ꯅꯠꯇ꯭ꯔꯥ ꯊꯥꯏꯅꯗ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯑꯗꯨꯝ ꯊꯔꯣꯏꯒ ꯑꯥꯂꯨꯒ ꯇꯧꯔꯒ ꯑꯗꯨꯝ ꯊꯣꯡꯕꯗꯣ ꯑꯗꯨꯒꯤ ꯏꯁꯇꯥꯏꯜꯗꯣ ꯑꯗꯨꯝ ꯊꯣꯡꯉ ꯂꯩꯔꯛꯏꯅꯦꯕ ꯃꯊꯪꯗꯗꯤꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯗ ꯃꯅꯤꯄꯨꯔꯗꯗꯤ ꯊꯔꯣꯏ ꯏꯔꯣꯝꯕ ꯆꯥꯏ ꯑꯩꯈꯣꯏ ꯑꯁꯥꯗꯁꯨ ꯆꯥꯕ ꯌꯥꯎꯏꯗ ꯑꯗꯨꯗꯤ ꯑꯩ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯊꯥꯒꯦ ꯈꯜꯂꯝꯃꯒ ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯜꯂꯝꯃꯦ ꯈꯦꯂꯦꯅ ꯆꯦ ꯂꯥꯏꯐꯁꯦ ꯍꯌꯦꯡꯁꯨ ꯊꯥꯔꯛꯀꯗ꯭ꯔꯣ ꯈꯦꯂꯦꯟ ꯑꯩ ꯁꯪꯉꯗꯤ ꯊꯥꯔꯛꯀꯅꯤꯀꯣ ꯍꯌꯦꯡꯁꯨ ꯀꯩꯒꯨꯝꯕ ꯁꯪꯕ ꯇꯥꯔꯒꯗꯤ ꯁꯤꯌꯣꯔ ꯊꯥꯔꯛꯀꯅꯤ ꯑꯩ ꯉꯁꯤꯁꯨ ꯇꯧꯔꯤꯁꯤꯅꯤꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯁꯦ ꯄꯨꯂꯞ ꯇꯧꯔꯒ ꯊꯥꯔꯛꯏꯅꯦꯕ ꯑꯦꯜꯕꯤꯁꯦ ꯀꯌꯥ ꯗꯦꯈ ꯔहे हो भाई ꯑꯩ ꯁꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯂꯩꯕꯤꯒꯗ꯭ꯔꯥ ꯂꯩꯕꯤꯔꯣꯏ ꯑꯩꯗꯤ ꯃꯁꯛ ꯊꯤꯕ ꯅꯤꯄꯥ ꯄꯥꯝꯗꯦ ꯑꯩ ꯈꯨꯍꯥꯏꯗꯩꯗꯤ ꯃꯁꯛ ꯊꯤꯕ ꯅꯤꯄꯥ ꯄꯥꯝꯗꯦ ꯑꯩꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯤ ꯆꯥꯎꯊꯣꯛꯆꯈꯤ ꯑꯩꯈꯣꯏ ꯗꯥ ꯍꯣꯏ ꯃꯁꯛ ꯊꯤꯕ ꯅꯤꯄꯥ ꯄꯥꯝꯗꯦ ꯃꯥ ꯈꯜꯂꯤꯅꯤ ꯑꯁ ꯑꯩꯗꯤ ꯐꯖ ꯃꯥꯜꯂꯦ ꯀꯥꯏ ꯃꯇꯝꯗꯨꯒꯗꯤ ꯐꯖꯔꯝꯃꯤꯗꯅ ꯍꯧꯖꯤꯛꯇꯕꯨ ꯎꯗꯤ ꯇꯥꯔꯛꯄ ꯃꯤ ꯃꯥꯟꯕ ꯋꯥꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯅ ꯅꯉꯣꯟꯗ ꯂꯩꯕꯤꯕꯩ ꯋꯥꯅꯤ ꯅꯪ ꯅꯁꯛꯇꯨꯒ ꯂꯩꯕꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯗꯅ ꯅꯨꯄꯤ ꯐꯪꯗꯕꯗꯨꯒ ꯅꯨꯄꯤ ꯊꯤ ꯐꯪꯖꯔꯔꯣꯏ ꯍꯥꯏꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯒꯣꯕꯤꯟꯗꯦ ꯕꯣꯂꯣ ꯍꯔꯤ ꯕꯦꯂꯤꯟꯗꯥꯅ ꯆꯦ ꯅꯪ ꯒꯣꯄꯥꯂ ꯕꯣꯂꯣ ꯂꯩꯔꯤꯅꯣ ꯀꯥꯏ ꯂꯩꯔꯤꯅꯣ ꯑꯩꯁꯦ ꯎꯈꯣꯡꯗ ꯐꯝꯃꯤ ꯏꯕꯦꯝꯃ
ꯑꯗꯒꯤ ꯅꯥꯎꯆꯥꯅ ꯍꯋꯥꯏꯖꯥꯔꯒ ꯊꯣꯡꯕꯁꯨ ꯍꯥꯎꯕꯅꯤ ꯍꯋꯥꯏꯖꯥꯔꯒ ꯊꯣꯡꯕꯁꯨ ꯊꯣꯡꯅꯕ꯭ꯔꯣ ꯑꯩꯁꯦ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯗꯒꯤꯗꯤ ꯖꯨꯂꯤꯅ ꯗꯥ ꯈꯦꯂꯦꯟ ꯍꯥꯏ ꯑꯗꯒꯤꯗꯤ ꯖꯨꯂꯤꯅ ꯏꯕꯥꯏ ꯐꯖꯔꯦ ꯏꯕꯥꯏ ꯐꯖꯔꯦ ꯌꯥꯔꯦ ꯍꯥꯏꯌꯦ ꯃꯦꯂꯣꯗꯤꯅ ꯕꯤꯂꯤꯟꯗꯥ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯑꯗꯩ ꯔꯤꯄꯥ ꯂꯥꯛꯑꯦ ꯔꯤꯄꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯔꯤꯄꯥ ꯋꯦꯜꯀꯝ ꯑꯗꯩ ꯃꯦꯂꯣꯗꯤꯅ ꯐꯖꯩꯌꯦ ꯆꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯦꯂꯦꯟꯅ ꯇꯥꯃꯣ ꯑꯗꯨꯒꯤ ꯕꯥꯏꯛꯇꯣ ꯌꯣꯟꯕ ꯌꯥꯔꯦ ꯃꯄꯨ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯌꯦ ꯃꯄꯨꯗꯣ ꯕꯣꯔꯥ ꯈꯣꯡꯕꯥꯟꯗꯅꯦ ꯀꯩꯅꯣ ꯇꯧꯋꯦ ꯉꯥ ꯐꯥꯔꯤꯌꯦ ꯈꯦꯂꯦꯟꯅ ꯍꯦꯜꯂꯣ ꯖꯨꯂꯤ ꯍꯥꯏ ꯕꯤꯂꯤꯟꯗꯥꯅ ꯍꯣꯏ ꯃꯦꯂꯣꯗꯤ ꯍꯥꯏ ꯇꯨꯝꯅꯤꯡꯉꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯕꯛ ꯌꯥꯝꯃꯦꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯄꯨꯁꯄꯥꯅ ꯏꯇꯩꯁꯦ ꯂꯥꯛꯃꯩ ꯊꯥꯟꯕꯤꯅꯤ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯈ꯭ꯔꯕ ꯋꯥꯅꯤ ꯖꯨꯂꯤꯅ ꯕꯦꯂꯤꯟꯗꯥ ꯑꯩꯉꯣꯟꯗꯁꯨ ꯖꯣꯏꯟ ꯇꯧꯕꯤꯔꯒꯣ ꯑꯗꯒꯤꯗꯤ ꯃꯦꯂꯣꯗꯤꯅ ꯔꯤꯄꯥ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯖꯨꯂꯤꯅ ꯔꯤꯄꯥ ꯍꯥꯏꯅ ꯈꯨꯔꯝꯈ꯭ꯔꯦ ꯅꯨꯡꯁꯤꯕꯅ ꯊꯧꯕ ꯕꯥꯏꯛꯇꯣ ꯑꯩꯅ ꯃꯅꯤꯡꯗ ꯅꯞꯆꯕ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯖꯕ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯑꯩꯅ ꯃꯅꯤꯡꯗ ꯅꯞꯆꯕ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯖꯕ ꯕꯤꯂꯤꯟꯗꯥꯅ ꯗꯗꯥꯒꯤ ꯕꯥꯏꯛꯇꯣ ꯑꯩ ꯂꯩꯔꯒꯦ ꯑꯩꯈꯣꯏꯒꯤ ꯕꯥꯏꯛ ꯅꯠꯇꯦ ꯀꯩꯅꯣ ꯕꯤꯂꯤꯟꯗꯥ ꯑꯁꯤ ꯉꯥ ꯐꯥꯕꯒꯤꯅꯤꯕ ꯉꯥ ꯐꯥꯕ ꯂꯥꯛꯄꯒꯤ ꯃꯤꯒꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯕꯥꯏꯛ ꯂꯩꯇꯦ ꯁ꯭ꯀꯨꯇꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯣ ꯑꯣꯏꯅ ꯍꯥꯏ ꯐꯝꯃꯤꯁꯦ ꯅꯥꯕꯅ ꯖꯨꯂꯤꯅ ꯅꯣꯛꯈ꯭ꯔꯦ ꯖꯨꯂꯤ ꯅꯣꯛꯈ꯭ꯔꯦ ꯖꯨꯂꯤ ꯅꯣꯛꯈ꯭ꯔꯦ ꯖꯨꯂꯤ ꯀꯩꯗꯧꯔꯤꯅꯣꯗꯤ ꯄꯨꯁꯄꯥꯁꯦ ꯂꯥꯛꯇ꯭ꯔꯦ ꯄꯨꯁꯄꯥ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯄꯣꯠꯁꯪꯕꯝ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯊꯣꯏꯕꯤꯁꯅꯥꯁꯨ ꯂꯥꯛꯇꯦ ꯉꯁꯤ ꯊꯣꯏꯕꯤꯁꯅꯥꯁꯨ ꯉꯁꯤ ꯂꯥꯛꯇ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯁꯨ ꯀꯥꯏ ꯆꯠꯈ꯭ꯔꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯟ ꯅꯨꯄꯤ ꯏꯅꯥꯎꯅꯨꯄꯤ ꯑꯝꯇ ꯂꯥꯛꯄꯤꯗ꯭ꯔꯦ ꯅꯨꯃꯤꯠꯀꯤ ꯂꯥꯛꯄꯤꯔꯝꯕꯗꯣ ꯉꯁꯤ ꯀꯩꯗꯧꯈ꯭ꯔꯒꯦ ꯑꯩ ꯍꯧꯒꯠꯀꯦ ꯃꯥ ꯐꯝꯃꯝꯕꯗꯩ ꯍꯧꯒꯠꯂꯛꯄꯁꯦ ꯅꯨꯡꯉꯥꯏꯕꯅ ꯑꯩꯁꯦ ꯕꯥꯏꯛ ꯊꯧꯕꯒ ꯍꯩꯔꯕ ꯍ꯭ꯌꯨ ꯂꯥꯎ ꯄꯥꯏꯖꯈꯤꯅꯤ ꯑꯣ ꯕꯥꯏꯛꯀꯤ ꯋꯥꯔꯤꯅꯤꯁꯦ ꯍꯥꯏꯔꯒꯅꯨ ꯏꯃꯥ ꯖꯨꯂꯤꯒꯤꯁꯦ ꯇꯝꯐꯥꯅ ꯑꯩꯗꯤ ꯆꯥꯔꯦ ꯆꯦ ꯍꯥꯎꯕꯅꯦ ꯍꯥꯏ ꯑꯣ ꯀꯩꯅꯣꯒ ꯊꯔꯣꯏꯒ ꯀꯩꯅꯣꯒ ꯀꯩꯕ ꯍꯋꯥꯏꯖꯥꯔꯒ ꯑꯩꯗꯤ ꯍꯋꯥꯏꯖꯥꯔꯁꯦ ꯌꯥꯝ ꯄꯥꯝꯗꯦ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯋꯥꯏꯖꯥꯔꯁꯦ ꯈꯔ ꯄꯥꯝꯕ ꯋꯥꯠꯂꯤ ꯃꯦꯂꯣꯗꯤꯅ ꯇꯝꯐꯥ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯅꯣꯏ ꯑꯃꯅ ꯑꯃ ꯖꯣꯏꯟ ꯇꯧꯅꯗꯕ ꯇꯥꯔꯒꯗꯤ ꯇꯧꯁꯜꯂꯨꯀꯣ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯧꯑꯣꯕ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯔꯛꯇꯣꯏꯅꯤ ꯄꯨꯝꯅꯃꯛꯇꯀꯣ ꯁꯞꯄꯣꯔꯠ ꯇꯧꯅꯗ ꯌꯥꯗꯦꯕ ꯑꯗꯣ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯌꯥꯝꯅ ꯆꯪꯉꯛꯄꯗꯤ ꯉꯝꯗꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤꯅꯦ ꯁꯪꯉꯒꯗꯤ ꯆꯪꯉꯛꯀꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯑꯩꯒꯤꯐꯥꯎ ꯊꯥꯡꯒꯠꯄ ꯑꯝꯇ ꯉꯝꯗ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯕꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯂꯩꯔꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯗꯤꯅꯦ ꯅꯨꯃꯤꯠꯀꯤ ꯊꯥꯡꯒꯠꯂꯛꯀꯅꯤ ꯚꯤꯗꯤꯑꯣ ꯑꯁꯦꯡꯕ ꯆꯦ ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯀꯔꯤ ꯑꯦꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯅꯨꯃꯤꯗꯥꯡꯒꯤꯗꯤꯅꯦ ꯌꯦꯔꯨꯝꯁꯨ ꯂꯩ ꯑꯗꯒꯤꯗꯤ ꯉꯥ ꯑꯇꯥꯎꯕꯁꯨ ꯂꯩꯌꯦꯕꯀꯣ ꯔꯧ ꯑꯇꯥꯎꯕꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯌꯦꯡꯒꯅꯤ ꯍꯧꯖꯤꯛ ꯏꯔꯣꯟꯕ ꯆꯥꯔꯕꯅꯤꯅ ꯅꯨꯡꯗꯥꯡꯗꯗꯤ ꯑꯃꯗꯤ ꯊꯣꯡꯗ ꯌꯥꯔꯔꯣꯏꯕ ꯑꯗꯨꯅ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏ ꯗꯥꯁꯦ ꯏꯔꯣꯝꯕꯒꯨꯝꯕ ꯀꯥꯡꯁꯣꯏ ꯆꯝꯊꯣꯡ ꯑꯁꯤꯁꯦ ꯈꯔ ꯆꯥꯅꯤꯡꯗꯦꯕ ꯃꯥꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯅ ꯅꯝꯐꯨꯗ ꯄꯤꯖꯔꯤꯅꯦ ꯍꯛꯆꯥꯡꯗ ꯐꯩꯌꯦꯅ ꯆꯝꯊꯣꯡ ꯀꯥꯡꯁꯣꯏꯁꯦ ꯏꯁꯥꯗ ꯐꯩꯗꯅꯀꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯝꯐꯨꯗ ꯄꯤꯖꯔꯤꯅꯦ ꯃꯥꯗꯤꯀꯌꯥ ꯆꯥꯅꯤꯡꯗꯦ ꯃꯥꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯊꯣꯡꯕ ꯉꯥ ꯊꯣꯡꯕ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯤꯛꯀꯟ ꯑꯁꯤꯒꯨꯝꯕꯁꯦ
ꯌꯥꯝ ꯆꯥꯖꯅꯤꯡꯉꯦꯕ ꯈꯣꯏꯗꯥꯁꯦ ꯅꯨꯡꯊꯥꯡꯅꯗꯤ ꯌꯦꯔꯨꯝꯂ ꯉꯥꯔ ꯑꯃꯗꯤ ꯊꯣꯡꯉꯅꯤ ꯕꯤꯂꯤꯟꯗꯥꯅ ꯃꯧꯅ ꯀꯩꯗꯧꯒꯦ ꯂꯥꯏꯐꯇ ꯆꯦ ꯍꯥꯏ ꯕꯤꯂꯤꯟꯗꯥ ꯁꯪꯗꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯩꯒꯤꯁꯦ ꯁꯪꯗꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯧꯅꯤꯅꯀꯣ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯇꯧꯗꯣꯏꯃꯤꯅꯅꯦ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯃꯃꯥ ꯍꯣꯏꯗꯒꯤ ꯏꯆꯦ ꯍꯣꯏ ꯑꯗꯩꯗꯤ ꯃꯣꯏ ꯃꯌꯥꯝꯅ ꯇꯧꯕꯤꯈꯤꯕꯅꯤ ꯏꯅꯝꯃ ꯃꯣꯏ ꯃꯌꯥꯝꯅ ꯇꯧꯕꯤꯈꯤꯕꯅꯤꯅ ꯑꯩꯒꯤ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏꯗꯣ ꯂꯩꯇꯦꯗꯅ ꯑꯗꯨꯅ ꯀꯟꯇꯦꯟꯗꯣ ꯃꯌꯥꯝ ꯄꯨꯊꯣꯛꯄ ꯌꯥꯏꯗꯅꯀꯣ ꯐ꯭ꯔꯤꯗ ꯂꯩꯔꯕꯅꯤꯅ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯐ꯭ꯔꯤ ꯍꯥꯏꯕ ꯐ꯭ꯔꯤꯁꯦ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗꯒꯤ ꯈꯣꯡꯁꯦ ꯂꯩꯕꯥꯛꯇ ꯇꯥꯕꯗꯒꯤ ꯌꯦꯡꯉꯨꯅ ꯉꯁꯤ ꯑꯌꯨꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯣ ꯈꯣꯡꯁꯤꯅ ꯂꯩꯕꯥꯛꯇ ꯍꯦꯛ ꯇꯥꯕꯗꯒꯤꯅꯦ ꯁꯦꯀꯦꯟ ꯑꯃ ꯄꯣꯊꯥꯗꯕꯁꯤꯅ ꯑꯁꯤꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯁꯦ ꯑꯁꯤꯒ ꯇꯨꯝꯃꯤꯁꯤꯅ ꯂꯣꯏꯔꯦꯕ ꯃꯔꯛꯁꯦ ꯀꯔꯤꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦꯕ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯑꯩꯈꯣꯏ ꯅꯨꯡꯊꯤꯟꯒꯁꯦ ꯇꯨꯝꯕꯒꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ ꯑꯗꯨꯒꯤ ꯇꯨꯝꯕꯒꯗꯣ ꯐꯪꯗꯦꯕ ꯅꯣꯡ ꯐꯥꯗꯣꯛ ꯐꯪꯉꯦ ꯑꯩ ꯑꯦꯜꯕꯤ ꯇꯧꯕꯗ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯅꯤ ꯍꯌꯦꯡ ꯀꯥꯂꯦꯟꯗꯗꯤ ꯄꯣꯊꯥꯕ ꯐꯪꯒꯅꯤ ꯀꯩꯅꯣ ꯅꯣꯡꯒ ꯆꯨꯔꯛꯑꯗꯤꯅꯦ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯔꯔꯣꯏꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩ ꯐꯤ ꯇꯨꯏꯌꯦꯕꯀꯣ ꯃꯇꯝꯗꯣ ꯄꯥꯝꯃꯨꯗꯅꯅꯦ ꯍꯧꯖꯤꯛꯁꯨ ꯃꯤ ꯐꯤ ꯂꯧꯕ ꯂꯥꯛꯇꯣꯏꯅꯦꯕ ꯍꯌꯦꯡ ꯍꯪꯆꯤꯠ ꯌꯨꯝꯁꯪ ꯀꯥꯒꯗꯕ ꯑꯗꯨꯒꯤ ꯃꯣꯏ ꯄꯔꯗꯥ ꯃꯌꯥꯝ ꯑꯃ ꯇꯥꯏꯔꯤꯕꯀꯣ ꯑꯗꯨꯒꯤ ꯄꯔꯗꯥꯗꯣ ꯇꯥꯏꯕ ꯂꯣꯏꯗ꯭ꯔꯤ ꯐꯅꯦꯛ ꯀꯩꯀꯥꯒꯗꯨꯗꯤ ꯇꯥꯏ ꯂꯣꯏꯔꯦꯕ ꯄꯔꯗꯥꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯄꯔꯗꯥ ꯇꯥꯏꯕ ꯂꯣꯏꯔꯕ ꯍꯥꯏꯅ ꯅꯨꯡꯊꯤꯟꯗ ꯂꯧꯕ ꯂꯥꯛꯑꯒꯦꯅ ꯑꯗꯩ ꯍꯧꯖꯤꯛꯁꯤꯒꯤ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯆꯪꯉꯒꯅꯦ ꯄꯔꯗꯥ ꯇꯥꯏꯗꯣꯏꯅꯦꯕ ꯀꯣꯟ ꯐꯦꯡꯗꯣꯛꯑꯅꯤ ꯁꯤꯒꯩ ꯆꯪꯉꯒ ꯀꯣꯟ ꯐꯦꯡꯗꯣꯛꯑꯒ ꯑꯗꯒꯤꯗꯤ ꯄꯔꯗꯥ ꯇꯥꯏꯔꯅꯤ ꯑꯗꯒꯤꯗꯤ ꯃꯤꯁꯇ꯭ꯔꯤ ꯃꯌꯥꯝꯅ ꯎ ꯀꯛꯑꯝꯕ ꯈꯣꯠꯂꯝꯕ ꯆꯥꯏꯔꯝꯕ ꯃꯌꯥꯝꯁꯤꯃꯨꯛ ꯂꯣꯏꯅ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯜꯂꯅꯤ ꯑꯗꯒꯤ ꯁꯟꯗꯥꯗ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤꯒꯤ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯥꯛꯑꯅꯤ ꯏꯆꯥꯅꯨꯄꯤꯒ ꯐꯝꯅ ꯂꯩꯔꯅꯤ ꯆꯥꯛ ꯊꯣꯡꯉꯅꯤ ꯆꯥꯛ ꯊꯣꯡꯉ ꯑꯗꯨꯃꯨꯛ ꯇꯧꯔꯅꯤ ꯑꯗꯒꯤ ꯇꯨꯝꯕ ꯆꯪꯉꯅꯤ ꯑꯗꯨꯅꯤ ꯑꯗꯨꯈꯛꯇꯅꯤ ꯑꯩꯒꯤ ꯄꯣꯊꯥꯕ ꯐꯪꯉꯤꯁꯦ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯅꯅꯦ ꯊꯕꯛ ꯑꯃ ꯈꯇꯪꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤꯁꯦ ꯂꯩꯇꯕ ꯁꯤꯅ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩꯉꯣꯟꯗ ꯇꯝꯐꯥꯅ ꯆꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯗ ꯀꯣꯏꯔꯛꯑꯣ ꯍꯥꯏꯌꯦ ꯃꯣꯏꯔꯥꯡ ꯀꯥꯏꯁꯦꯀꯣ ꯃꯣꯏꯔꯥꯡꯒꯤ ꯊꯣꯏꯕꯤ ꯀꯥꯏꯅ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯂꯥꯛꯅꯤꯡꯉꯤ ꯃꯣꯏꯔꯥꯡꯗꯒ ꯂꯥꯛꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯅꯤꯡꯉꯤ ꯃꯣꯏꯔꯥꯡꯗꯒꯤ ꯃꯐꯝ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ ꯂꯥꯛꯄꯗꯤ ꯐꯪꯗꯕ ꯑꯩ ꯇꯧꯔꯤꯁꯦ ꯇꯝꯐꯥꯅ ꯆꯦ ꯃꯦꯂꯣꯗꯤ ꯑꯩꯁꯨ ꯁꯥꯞ ꯇꯧꯈ꯭ꯔꯕꯅꯦ ꯍꯥꯏ ꯃꯣꯏꯔꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯇꯝꯐꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯏꯔꯥꯡꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯝꯐꯥ ꯃꯣꯏꯔꯥꯡꯗ ꯀꯩꯅꯣ ꯂꯩꯇ꯭ꯔꯥ ꯏꯔꯥꯡꯗꯤ ꯂꯩꯇ꯭ꯔꯥ ꯊꯥꯖ ꯕ꯭ꯂꯣꯛ ꯂꯥꯛꯑꯦ ꯁꯤꯁ ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯊꯥꯖ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ये दिल तुम बिन लगता नहीं हम क्या करें तुम ही कह दो कि ꯑꯩ ꯕꯣꯔꯥꯛ ꯃꯄꯥꯟꯗ ꯆꯠꯂꯤꯅꯤ ꯃꯄꯥꯟꯗꯗꯤ ꯅꯠꯇꯦꯗ ꯕꯣꯔꯥꯛ ꯃꯅꯥꯛꯇ जाने हम क्या करें ला 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 ꯃꯌꯥꯝ ꯕꯣꯔꯥ ꯆꯦꯡꯍꯜꯂꯛꯀꯦꯗꯨ ꯑꯩꯈꯣꯏꯒ ꯁꯨꯄ꯭ꯔꯤꯌꯥꯒ ꯕꯤꯖꯌꯥꯒ ꯅꯍꯥꯟ ꯂꯥꯛꯑꯝꯕꯗ ꯑꯩꯈꯣꯏꯅ ꯁꯤꯡꯖꯨ ꯆꯥꯕꯗꯣ ꯑꯥꯗꯅꯤꯁꯦ ꯁꯣꯝꯗꯔ ꯁꯣꯝꯗ ꯁꯤꯗ ꯆꯥꯔꯤꯅꯦ ꯑꯩꯈꯣꯏ ꯊꯥꯖ ꯕ꯭ꯂꯣꯛꯅ ꯃꯌꯥꯝ ꯈꯨꯔꯝꯃꯛꯑꯦ ꯑꯗꯒꯤ ꯈꯦꯂꯦꯟꯅ ꯆꯦ ꯃꯤꯁꯦ ꯌꯦꯡꯗꯕ ꯊꯕꯛꯇꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯗꯨꯅꯤ ꯌꯦꯡꯗꯕ ꯊꯕꯛ ꯍꯥꯏꯔ ꯌꯥꯝꯗꯕ ꯊꯕꯛꯇꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯗꯨꯅꯤ ꯕꯤꯂꯤꯟꯗꯥꯅ ꯆꯦ ꯕꯥꯏ ꯍꯥꯏ ꯕꯥꯏ ꯕꯤꯂꯤꯟꯗꯥ ꯊꯥꯖꯅ ꯆꯦ ꯌꯨꯝꯁꯦ ꯀꯥꯏꯗꯅꯣ ꯀꯥꯎꯔꯦ ꯍꯥꯏ ꯊꯥꯖ ꯑꯩꯁꯦ ꯀꯩꯅꯣꯒꯤꯅꯤ ꯀꯁꯥꯔ ꯇꯥꯅꯝ ꯂꯩꯀꯥꯏꯒꯤꯅꯤ ꯅꯥꯎꯆꯥꯅ ꯕꯔꯥꯛꯇꯣ ꯅꯪꯗꯤ ꯉꯥꯗꯤ ꯐꯥꯅꯕ꯭ꯔꯣ ꯉꯥ ꯐꯥꯅꯩꯌꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯗꯦ ꯀꯩꯒꯤꯅꯦ ꯑꯩꯈꯣꯏꯗꯤ ꯐꯥꯗꯦꯕ ꯃꯌꯥꯡ ꯉꯥꯛꯇ ꯐꯥꯏ ꯑꯩ ꯐꯤꯔꯣ ꯐꯅꯦꯛ ꯐꯤ ꯆꯥꯏꯕ ꯂꯥꯛꯏ
LB ngak tawramiba changaroi gaira hey hajitki hoi tabira ama kana tra su fajagre kaino nang sutla kaino sutni faji Marang ko jang ranga ya jadi macam apa? moyang ko tena Pare marang ko tena ang ko tu pare na. chamna faji ya Chamna pare lagi. Mana ko tu ko hingga ko nong na. Ay mo nang phone tawi ni ba kana. Jenan mo de sumaro de ba ko nang lawge to ning ko tu. to ning ko leite to ning ko lai khama lai ramya ba khoi gi khangdi ne hoji nung tara ko chung toi mare ne thakana khara di dum sai dana Do ai ni tu nung ka ko nang ko nai. oh hoi hayeng pige sandam laikai baraklo sauri saudra asi di nong chudabagi jam piabani khangbra hayeng nong sura kan da khuchao madugadi kibanai khelen na hello thaza na hello bro khelen hai nene kulabati photo salai ene elbi tawi somda mayam phani tai bala ni ba अरे माय पुष्पा नंग के दौरगे पुष्पा जेंग नि जेंगंगनी ai khangi ma aigi LB जेंगंगनी ai khangi ma kana tawini comments pirakti ni ma khawa khan nuai taban male ma ke dawrano khangde posamam bu zakhare ke dawroge sibo koi chano gire ai kha je phamjal lage da wai le pam wai pham wai o mai si khanek se phajai ma tu ko khanek se ma su phajadra cham ma phani da thajana aiga connect leitaba yam yawe engonda su sap to biragu khelena che manipur dadi barak se yamna pike hojik famsu oire hojik horak famsu oire akoi sidadi ne khelena chawi babarak se khongra hojik nong chudabagi tawi nong churadi ne aina hojik di YT pairabaina ko adum je khalakani mayam de sing charakpa matam adagi di sing charakpa matam da singa tawbaga leitra adu matam ga loi je khalake bai khangbra adagi di sing chawkiba matam da ne akoi jum ga loi thumme ba khamra ado adugi matam duga di ai YT paidi baina mayam je khalawdre ba ado kangharakpa matam gi duga tane baina paido aduga di aina khatang khaji khara ulhobani ba ko imung da sing changba kadi ulhowdre matam duga gyan men ka ta de da no na YT pairak bagi kem khangda bado du oigi ba ma ai ki jawre ne bud nu pilai tu ki jawre tu minna lai engoda khangan dagi ma tu minna lai ba ta sami mangan mai sana bra karan di kai male jeu jaji ai bu thura cha asi din din dum re ko ayo pata ta tu ma ma da ta nuai de nang din dum di kai gino onda gini takino sana kum da gino barak ubada nga phaba lakninge mi me nga pha nei ne akhoi di pha de akhoi di nga pha ba hite khelena che aduda ising chaw toina to thokpro hai ising chaw budi chawi bako aduga jum kai thumde ba khangbra ado chahi ani mamang da dine chahi mamang gi 2022 da chawki ba koi sing aduga di khoi jum do ani thumme ba ahan ba da chawre amuk thumme adagi di tarani kunni leraga amu chak salaktana ko ani nak thumme ba khoi jum da aigi sai jauri ising khoi mung da kamai to rongani jeng aigi furniture kari kra loina luppini thangala su ya de ba sing do chaw bana hinjala pani loi luptana furniture ga do aigi furniture machu sing do loina ja haji Ai sai jawi ya. discolor oi ra ba loina aigi furniture do adu do phajana kamu to ka taning de नाउ साना mama macha phuri se machu manaiye mana da bogoi ni
ꯍꯥꯏꯐꯦꯠ ꯂꯥꯛꯐꯦꯠ ꯃꯥꯟꯅꯔꯦ ꯏꯃꯥ ꯏꯆꯥꯁꯦ ꯑꯗꯒꯤꯗꯤ ꯚꯤꯛꯇꯣꯔꯤꯌꯥꯅ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯚꯤꯛꯇꯣꯔꯤꯌꯥ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯥꯂꯨ ꯇꯥꯟꯒꯗꯕꯁꯨ ꯋꯥꯠꯂꯤ ꯃꯌꯥꯝ ꯑꯩ ꯑꯥꯂꯨꯒ ꯇꯥꯅꯤꯡꯗ꯭ꯔꯦꯗ ꯇꯜꯂꯦꯗ ꯊꯕꯛꯅ ꯌꯥꯝꯃꯟꯈꯤꯗꯅꯅꯦ ꯑꯥꯂꯨ ꯑꯃꯨꯛ ꯇꯥꯟꯕꯤꯗ꯭ꯔꯦ ꯇꯥꯟꯕꯁꯨ ꯇꯜꯂꯦꯕ ꯑꯩꯈꯣꯏ ꯗꯥꯁꯤꯅꯅꯦ ꯃꯥꯒꯤ ꯑꯗꯨꯝ ꯊꯕꯛꯇꯣ ꯍꯌꯦꯡ ꯄꯤꯗꯣꯏꯅꯤ ꯍꯪꯆꯤꯠ ꯄꯤꯗꯣꯏꯅꯤ ꯑꯗꯨꯝ ꯁꯨꯕ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯂꯣꯏꯅ ꯇꯥꯕ ꯑꯗꯨꯅꯅꯦ ꯇꯟꯁꯜꯂꯛꯑꯦ ꯋꯥꯔꯦꯕ ꯈꯦꯂꯦꯅ ꯆꯦ ꯕꯔꯥꯛꯇ ꯗꯥꯝꯀ ꯁꯥꯕ꯭ꯔꯣ ꯍꯥꯏ ꯁꯥꯏꯌꯦ ꯑꯩ ꯁꯛꯁꯦ ꯍꯅꯨꯕꯤ ꯃꯥꯜꯂꯦ ꯄꯨꯔꯥ ꯑꯩꯁꯦ ꯈꯔ ꯀꯦꯔꯒ ꯈꯔ ꯌꯦꯡꯕ ꯌꯥꯏ ꯀꯦꯗꯗꯤ ꯏꯕꯣ ꯁꯛꯀ ꯌꯦꯡꯕ ꯌꯥꯗꯕꯖꯥꯠꯅꯤ ꯀꯦꯅꯤꯡꯕꯒ ꯐꯥꯎꯗꯦꯗ ꯑꯝꯇꯒ ꯃꯤꯅꯤꯠ 10ꯇ ꯉꯥꯏꯔꯦ ꯄꯨꯡ ꯑꯃ ꯐꯥꯒꯗꯕ ꯗꯨꯔꯁꯤꯅꯥ ꯆꯦ ꯑꯦ ꯗꯦ ꯏꯟ ꯃꯥꯏ ꯂꯥꯏꯐ ꯇꯧꯔꯛꯑꯣ ꯍꯥꯏꯕꯤꯀꯣ ꯗꯨꯔꯁꯤꯅꯥ ꯑꯦ ꯗꯦ ꯏꯟ ꯃꯥꯏ ꯂꯥꯏꯐꯇꯣ ꯑꯩ ꯇꯧꯗꯤ ꯇꯧꯅꯤꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯑꯝꯇꯪꯗꯤ ꯇꯧꯔꯛꯀꯦ ꯑꯩꯁꯦ ꯃꯌꯥꯝꯅ ꯁꯤꯁꯦ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯑꯦ ꯗꯦ ꯏꯟ ꯃꯥꯏ ꯂꯥꯏꯐꯁꯦ ꯇꯧꯔꯣ ꯍꯥꯏꯅ ꯇꯧꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯑꯅꯤ ꯊꯣꯛꯅ ꯇꯧꯔꯛꯀꯦꯕꯀꯣ ꯑꯌꯨꯛꯇꯒꯤꯅ ꯅꯨꯡꯊꯤꯟ ꯐꯥꯎꯒꯤ ꯑꯃ ꯅꯨꯡꯊꯤꯟꯗꯒꯤꯅ ꯑꯃꯨꯛ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏ ꯐꯥꯎꯒꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯇꯧꯔꯛꯀꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯄꯨꯟꯅ ꯑꯌꯨꯛꯇꯒꯤ ꯅꯨꯡꯗꯥꯡꯐꯥꯎ ꯇꯧꯕꯗꯨꯗꯤꯅꯦ ꯀꯩꯅꯣ ꯇꯧꯅꯤꯕ ꯀꯣꯚꯔ ꯑꯣꯏꯕ ꯉꯝꯃꯣꯏꯕꯀꯣ ꯚꯤꯗꯤꯑꯣꯗꯣ ꯁꯥꯡꯒꯅꯦꯕ ꯇꯧꯔꯛꯀꯦ ꯁꯣꯏꯗꯅ ꯊꯥꯖꯅ ꯆꯦꯅꯨ ꯂꯥꯏꯚ ꯊꯥꯕꯁꯦ ꯋꯥꯏꯇꯤ ꯌꯥꯝ ꯀꯥꯕ꯭ꯔꯣ ꯍꯥꯏ ꯂꯥꯏꯚ ꯊꯥꯕꯁꯦ ꯃꯤ ꯌꯥꯝ ꯆꯪꯉꯗꯤ ꯀꯥꯏꯅꯦ ꯀꯩꯅꯣ ꯊꯥꯖ ꯑꯩꯗꯤ ꯋꯥꯏꯇꯤꯒꯤꯒ ꯅꯠꯇꯦꯗ ꯑꯩꯗꯤ ꯋꯥꯏꯇꯤꯒꯗꯤ ꯑꯩ ꯆꯍꯤ ꯃꯌꯥꯝꯒꯤ ꯋꯥꯏꯇꯤ ꯂꯩꯔꯦ ꯑꯩꯒꯤꯗꯤ ꯍꯥꯏꯗꯤ ꯌꯧꯈ꯭ꯔꯦꯕ ꯑꯩꯒꯤꯗꯤ ꯋꯥꯏꯇꯤꯒꯤ ꯅꯠꯇꯦ ꯂꯥꯛꯏꯁꯦ ꯑꯗꯨꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯦꯜꯕꯤ ꯉꯥꯛꯇꯪ ꯑꯣꯏꯁꯨ ꯂꯥꯛꯎ ꯍꯥꯏꯅ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯑꯦꯕ ꯑꯗꯨꯗꯨꯒꯤ ꯂꯥꯛꯏꯅꯦꯕ ꯑꯩ ꯋꯥꯏꯇꯤꯒꯤ ꯀꯩꯁꯨꯝ ꯑꯗꯨꯒꯨꯝꯕꯈꯩ ꯅꯠꯇꯦꯀꯣ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯑꯅꯧ ꯑꯅꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯛꯑꯒ ꯋꯥꯔꯤꯒ ꯁꯥꯟꯅꯕ ꯑꯗꯨꯒꯤꯅꯦꯕ ꯑꯩ ꯂꯥꯛꯏꯁꯦ ꯑꯗꯒꯤ ꯁꯔꯤꯀꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯁꯔꯤꯀꯥ ꯃꯦꯂꯣꯗꯤꯅ ꯇꯧꯔꯒꯣ ꯏꯆꯦ ꯍꯥꯏ ꯑꯣꯀꯦ ꯃꯦꯂꯣꯗꯤ ꯇꯧꯔꯛꯇꯣꯏꯅꯤ ꯑꯗꯒꯤꯗꯤ ꯁꯔꯤꯀꯥꯅ वो आपके हस्बैंड था क्या 10 मिनट्स पहले हाँ हाँ मेरा हस्बैंड है वो ꯑꯗꯒꯤ ꯊꯥꯖꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯣ ꯑꯩꯕꯨꯁꯨ ꯍꯥꯏꯅ ꯍꯥꯏꯌꯦ ꯈꯦꯂꯦꯅ ꯆꯦ ꯑꯥꯂꯨ ꯊꯥꯏ ꯍꯥꯏꯔꯤꯁꯦ ꯀꯌꯥ ꯌꯥꯝꯅ ꯊꯥꯒꯦ ꯑꯗꯨꯅ ꯊꯥꯏꯑꯕ ꯈ꯭ꯋꯥꯏ ꯌꯥꯝꯅ ꯊꯥꯏꯑꯕꯀꯣ ꯑꯗꯣ ꯈꯔ ꯇꯥꯜꯂꯒ ꯈꯔ ꯇꯥꯟꯕ ꯉꯝꯗꯅ ꯂꯩꯔꯦ ꯊꯕꯛ ꯑꯇꯣꯞꯄ ꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯝꯃꯤꯅꯤꯅ ꯃꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯥꯂꯨ ꯊꯥꯕꯔꯣꯝꯗ ꯑꯣꯟꯍꯟꯕ ꯉꯝꯗ꯭ꯔꯦ ꯇꯥꯟꯕ ꯈꯣꯠꯄꯗꯣ ꯉꯝꯗ꯭ꯔꯦꯕ अदो सरिकाना हस्बैंड जी को बुलाओ ना बातें करते हैं है हस्बैंड अभी अभी काम कर रहे हैं सरिका वो 10-15 मिनट एलबी में थे फिर वो चला गया घर में मैं बाहर में हूँ पोसंबमना ओ पुष्पा करी चाथखरगेने है पुष्पाना चे येंगरिये येंगलगा ओ पुष्पा काय चटखरगेने हाय पुष्पाना चे येंगरिये येंगलगा कइनोꯉꯁꯥꯏ हंगिबदो हजिता खुमैरोना मेलोडीना दुर्सिना जॉइन तौबिरमो याब्रो हाय नावरेम सुबाना चे करी मथेलनो ngasiदी इरोम्बो ओइना चारे अदगी सकियाना जोरी नंबर 1 है थैंक यू सरिका थैंक यू सो मच पुष्पाना थबक खरा लैबचे अदुइने साउनुको हाय खंगदेना अइंगोंदा हाइजनरी ओइरंगनी अइंगोंदा साउबका माले अइदी ꯑꯩꯅ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯇꯦ ꯀꯥꯏ ꯁꯥꯎꯅꯤꯡꯉꯝꯒꯅꯤꯀꯣ ꯑꯗꯒꯤꯗꯤ ꯈꯜꯂꯤꯕ ꯑꯩꯅꯅꯦ ꯆꯤꯆꯦꯅ ꯇꯧꯔꯤꯁꯤꯗꯤ ꯅꯪꯅ ꯈꯪꯉꯝꯃꯣꯏꯕ ꯆꯤꯆꯦꯅ ꯌꯨꯝꯁꯤꯒ ꯂꯩ ꯇꯧꯔꯤꯁꯤꯗꯤꯅꯦ ꯅꯪꯅ ꯈꯪꯕꯤꯗꯕ ꯈꯪꯉꯕ ꯊꯥꯖꯅ ꯄꯨष्ꯄꯥ ꯁꯥꯞ ꯇꯧꯕꯤꯔꯒꯣ ꯑꯩꯉꯣꯟꯗꯁꯨ
सरिकाना मजा मजा डबल आया है हमारे को। सरिका जो मेरा हस्बैंड है ना वो कल वो तो ज्वेलरी काम करता है, तो कस्टमर का कल ज्वेलरी देना है, इसलिए ना वो बहुत ज़्यादा काम है, इसलिए वो घर पे चला गया। ठीक है, कल आ जाना, कल 2:30 PM में मेरा लाइव आएगा, उसमें आ जाना। ठीक है, काय जाऊ घरे मेलोडीना लाइव yengbiriba mayam aibusu support tawbiramo ise live-tagi mateng lawjari hai mare ko acha lawo mayam pura support tawsinbiyu adagidi nayan monisikai-na saikiana hai hello posambamna saude kanam saude che dumai khanganu hai दगिदी मयांग लांबम करोना याम फजई को मचे से है फजरमनी अदगिदी पुष्पाना हाइजीन बनतिए अंगाउबी नुसी जरम जातनी चे पोसंबम नोय अनीदी आईगी पोमिनबा इचेने खल्लगा अइना कइदबै साउदोइनो हाय अदुने अइना खल्लिबा नंग साउरमद्रा काइन खल्लिबा खंगब्रा अदगिदी साइकियाना हाय हेलो अदगी सरिकाना हाजी हाय अदगिदी आरामबम कैनल ना वाओ हाय एंटरटेनमेंट कैनोना हेलो बेबी हाय हेलो दगिदी साइकियाना क्या हाल है, अच्छी हूँ, आप कैसे हो। दगी सरिकाना ओके दीदी है अदगिदी एंटरटेनमेंट हेलो बेबी हेलो बेबी हेलो बेबी हेलो बेबी हाय बेबी अदगिदी साइकियाना हाय सरिकाना आपने साड़ी बहुत ब्यूटीफुल पहनती है जो मैंने अभी पहना है ये दुपट्टा है, साड़ी नहीं है। हम लोग तो घर पे साड़ी नहीं लगाते, दुपट्टा लगाते हैं, फनेक और दुपट्टा लगाते हैं। अदगिदी एंटरटेनमेंट हेलो बेबी हेलो बेबी हेलो बेबी अदगी सरिकाना आप नेपाल से हो ना। नहीं हम नेपाल से नहीं है, हम सिलचर से है सरिका। अदगिदी नाउचाना बाय बाय थबक अमता चलुगे ओके नाउचा बाय बाय हयेंग मुनसिको। अदगिदी कैबा एस्टर हाउकीप डांस ना कईनो हाउकी नंगबु कईनो दुमाइना इरैदुबु नंग मी नत्रो मी नत्रो नंगना सुमाइना इरैसिबु माइदा कनुको आरामबम कैनल ना वाओ नगेस्टन कैना आईगी कमेंट जेंगो इसे हाय दो नंगदी फजना दी पिरक्ट्रगा फजना पिरो फजना पारके अदो मैतै उबा जादिसे कईगिनो नोइना खेलेना चे आई अमुक चलगे हयेंग लाइव तलाके ओके खेलेन ngसाय हौबदगिना हौजिक फाव लोयरमदाय फाव जाबिबगिदमक्ता थैंक यू सो मच खेलेन आई लोइद्रोबने आई मिनिट नि खता ngaइरेको आई सांग तौबा ngमरोय थबक याम चिल्लेबा दगिदी पुष्पाना से सुखसाव सावबिरो ऐदी अदगिदी केनेला वाओ पुष्पाना चे पोसंबम काय चटखरे है पोसंबम न पुष्पा कई हेंजांग चागे है अदगिदी साइकियाना आप कहाँ से हैं, मैं सिलचर से हूँ साइकिया संगीता माइबमना लाइव नुंगतीगी थाब्रो संगीता नुंगतीगी थाए पुंगनी मखाइदा सरिकाना सिलचर में फ्रॉक खाते हैं ना। नहीं हम लोग नहीं खाते, जो ट्राइबल होता है ना वो लोग खाते हैं, हम लोग नहीं खाते, हम लोग तो मणिपुरी है इसलिए हम लोग तो फ्रॉक वगैरह ऐसा कुछ नहीं खाते। ले पुष्पाना nga chai aduga maru palle ya maru pal jam nuai tabani ko adigi silky na kaidoramino inama hai silky ai ne live nga haktaramini china mayang bai sanaramini ko aduga gidi stalle kai ken tawisibo ha khongam indika na hanure hai hanurabane hanubine ise hanurabani adagi सरिकाना आपके यहाँ कैबा नॉन वेज क्या होता है मैं पे माज हंगई फजना
बहुत ज़्यादा नॉन वेज है सरिका संगीताना पुंग कयादगी कया फाव तौगे लाइव से संगीता पुंग अनि मखाइदगी ना पुंग अहुम मखाइबौ तौइको अदो ngasi se ai ne पुंग अहुम gi दुगै तौरे कइना हाइदे ना ai ngasi पुंग अनि मखाइदा लाक्पा ngamhudreba अदुदुगी पुंग अहुम दगी ना मरी फावबा तौरनी पुंग अमा खक्तनी तौदोइसे खेलेना चे नुंगाइतबा खनगनु अफबा लाकनी हाय अदुने खेलेन अइनाबु फना तौरदीको फना चलदी अगी सुम अफबा लेजरमजनीको अदु खलेसु बुंगी थोकथा पारोय मागिसे दगीदी आरामबम केनलना कयाबा कनो चे बाय बाय पसममना मरु पनबा फरबो पुष्पा पसममना हैस दाबुंग हाय ये पुष्पाना फरे चे पसमबमदा क्रेडिट पिरम दबने मरु पनबा फहनबगी फरबो ना पुष्पा आइदी आइजु हाय के तौइनी मरु पनबगी दे आइबुदी हाइतेबा खुमनगी मसा नंग माइ लाखनोबा असेंबा आई नंग माइ लाका नंग माइ खुरानो आई सिग चोंथगादि नंग कमाइ तौनी दी नाइ चोंथगादि लेराम पा मखाजे कमाइ तौनी ता हाबिदेंगे ना नंग दुमाइ तौगनु खंबा मामादा दगीदी तौनु नेजगी फनेंगनी ने सदिकाना sorry for those questions but I was kaiba curious about to know to your tradition na hai ba adagidi melodina che ai hayeng amuk lak age ko bye puspana itai ikai ko mi mamang sida aikhoi ise sida karantanu ko aduni masini bani mathong jada bani khangba aseng ba tan mana loi iduduna khelena che ai chatle hai bye khelen puspana phagre che phadokre hai फगरे चे फदोखरे अदुने नंग फद्रगदि ने खुमनगी ने मामा दो हैया बा खंगा बा दो खुमन हाय बा मो मरुजुबो खुपजाम न हाई खोली हैना दगिदि जेस बिग ब्रदर ना कैदौरी कदा हौजे कदai गिनो हाय माले को ऐसे कसारगी ने दगिदि सरिका ने हेलो डियर हाय डियर दगी मुंगी थताना थमोय काय मा थमोय नि के बिसले तो कचे सरिका ना Guy, but I saw you in last day video. You were drying here. Okay, Sarika. तू पापा में क्या करे? सरिका देखो मेरा बेटी ऊपर में जा रहा है देखो ट्री के ऊपर में चला गया वो देखो हाय मैम अदगीदी अदगीदी पसममद ओइमा दाबुंग हायना हायरे अदगी बुंगी थौथाना नंग उबसे आई नंग उदबसे आई लेनिंग कायबा लेंगमद्रे कायने अदे पुष्पाना आई है दाबुना कायबा पुष्पा आई है मरुजुबा फहनबा है मा है मरुजुबा फहनबा अदगीदी पुष्पा पसमबमना हायबा ओइमा पुष्पा ताहौब्रा हौजिकिदो है अदगीदी लीनाना हाय है अदगीदी पुष्पाना फगरे इतैयन है अदगीदी पुष्पाना तहौरे चे पसंबम है अदे आरामबम केनलना चे बाय मयाम बाय वेरसी बाय हैरमो मयाम बाय इस बाय वेरगे पुष्पा पसंबम बाय वेरसिको चिचेदो थबक खतंग कल्लिको अदुगिनी सावबा यादे हयेंग उनसिको ओ मचा थोइबी नंग मु पाम्बी कानुने आई वा कन nganingdre ai talle sa थोइबी जे करी गिरो मानो पाम्बी कारी जे करी पामिनो माता बिसिबो कुमधारा उने लाई पा को चलुने कुमधारा मजे चई मै थिंगल के नाको कसरनावबा बाय लिनाना होय बाय है पोसंबमना बाय चेनु बाय पुष्पा दाबुंगी थौथांगना अथापदा कौरगनु खुजी साबा ngamdre पुष्पा बाय हेलो बाय आई लोसन लगे को मीगी फी ताई नने मीगी हौजी फी ताई लौबो लाक्तोइबको अदुदुगी ताई दिबा दुदुगिनी दंग ताई रुकी के तोइबा अथापद कौरगनु लैंगमदरे मिरम सीधा बाय लसिको